Hanmangta ngasi puning warol thorom bijeng tabiri basing amade tabiri basing bujem sagur jamna taram no chokoloina ne koknona kurumjari ngasi puning warol thorom asida season azari number 9077 282001 hari number si koi screen da thamjare loina na video call ki damukta thamjari number 7005 707 808 hari number si su screen da lejare ngasi puning warol ki damukta thamjari ba number anisiga loina na nukti ki phone liba pau se sing headlines kar pijage ma pomoi ba pau posparani livestream dagi koina apomoi ba pau ta hanja kre loina na se sandok chari ba thoroma si is komda 129 loina na asigi sandok chari ba si 1070 SKTV amadi Light TV Diamond TV Facebook amadi YouTube masai khakta natana Manipur online radio amadi khosem radio Pausi sing headlines kar tentana pijari loina na ngasi gi puning gi warol da dom na puning gi warol phongdo pirakuma tam da koi gi topic kar thamjage topic sing asida show dom na phongdo pagi khudong saba pijari sana leipak pauche da yauri ba maitai khunai karam ba thak ta leiri bage khantanaras pangan khulak ta numidang da drug loba lak pa maitai lei sabi mari fare na dom gi thamoi da kari kari fawi bage ngasi gi puning gi warol da maitai nupi sing maroina lei sabi fawbada Pangan khulak te changaga drug chabagi hainabi lakliba si matang da domna puning gi warol da thambi ba yagani amarom da NIT curfew internet thing bana chething piri campus recommend company chada nifu lapiu haiba yadre ngasi gi puning gi warol da domna internet thing bagi matang da khudong chada ba singi matang da haibining ba leirabasu ani shuba topic da domna haibi ba yagani loina na ayaba pirak tabadagi Delhi gi khongjang tokre haiba wafam trans asian Lambi Shemba Houdrabadi, Kongjang Sangsilagan, Han NPO na Fondor Kwafam, Flag Day gave Handa, Sel Gimateng, PBU Haiba Sem na Fondor Kwafam, Scholarship Pito Haina Tribal Mahiroi Sing na Kongjang Sangsilakre, Tiar Gas Kapto na Tankakre. Kasi puning waroli topic ta dom na pukat pibaya wafam Scholarship Pito Haina Tribal Mahiroi Sing na Kongjang Sangsilakliba Amadi Masida, Tiar Gas Kapto na Tankaibi Matang da dom na puning warol da pukat pirakpayaba topic. Kasi Harigadi topic asi show do magyagi loina na makata ba pauda tonga ba pau se singi headlines gi among lokho chagi maroina kanglei pak ki maira headlines de yauri ba mahiroi lising kontrani thoi ST scholarship pi de bagi matang piar gas ka kre hai bo afam sini loina na Manipur gi han ba 5-star hotel November 26 ta sangar gi hani bol na fondor RIMS ki psychiatry department sindor international Testing Week 2024 की तरफ पांगथोक क्रे हाइबो वारोल जाओ आर्मी की कैंप तक की मांग के बा कमल बाबू मांग की बा अस्सी यामना चाउन चिंगनिंगाई ओई हाइबो वाफम लैसेंबा महिकोल की महिरोई सिंगी माइक्रोलाइट एयरक्राफ्ट मरी रक्षु बो इन पाइब तम क्रे हाइबो वारो कोलकाता की मणिपुर भवन दा मोतुमचा कोबमियो अमना कांगलोन काइन सही अमहेना लैसेंदुन लेरे हाइबो वारो याओ मैतै लोना India के classical language चलन न बा criteria सूरब document सिंगा तो मरी लेना बस सिंगा थागा दबने बा वामाना फोंदर को यावरी कोकी militant सिंगा सना जाबी लोइना ना सांति खोंपाल अमदी त्रोंग लाउबी दा नोंमै कापसे लगतुना अकन बा मोंग दा लंदारा क्रे है बा वरो यावरी खताबा नुक्ति की फोंग लिबा पाउसे पानम की headlines ती से लोक चगे India ब्लॉग ना मणिपुर Manipur na December tha loidringa da Prime Minister Narendra Modi Manipur da lagna na bataksin krai bo afam loina na lo chatta bam from the human rights ngang na chatpa ngamloi haba khaje mani ki warol army camp ta fawba micham mangsilak pan hingbada kiningai ore haba lorembam rameshwar gi wafam loina na chingdagi chentharak pa chingjum ipu chama gi manung da yang khaidi mang krai haba Rajakumar na phongdo po warol amarom da Senapati da tharamba popi yan thakre haibo warol mayum da hanjil handrabadi IDP sing sidri fawa chara hen bagi khongjang sangsin ga dori haiba wafam langmaidong bazar asida ima sing wakat mi fam sa thakre haiba warol Makata apa pauk siya pizari? Wayalang paugi headlines kasi tang tentang lokot sage miyam gya pamalengan utok tabana miyam na sawi hingalok ni MLA El Ramesor loina na
कमल बाबू मफम खंखिदबा केम की स्पॉट इंक्वायरी तौखरे मियाम की मिफम पांगथोक्तुन खोंजंग संसिंगदौरी हाइबा वाफम इंडिया दा अंगांग उनब अंगांग मा खुदिंगी अंगांग अमादी सेजेरियन डिलीवरी तौरी हाइबा वाफम लोइनाना सेंट्रल फोर्स न कुकी टेररिस्ट सिंग अमसुंग मैतेगी कुंजासिंग मरक्त मिचंग मिखाई नायरे हाइबा यामना पेनद्रे हाइबा वारोलसु यावरी ओनफंगी हेडलाइंस दा जंतर मंतर दा इंडिया ब्लॉक की पार्टी तराना प्रोटेस्ट तौनब थौरांग तौरमदो ऑथोरिटी ना याबा पिरखिद्रे हाइबा वारोल यावरी लोइनाना कुकी लालौबना नमदुना फौ खोंगले खुंजा तरासु फुरकले हाइबा कोम जाति की फुरकले हाइबा वाफम यावरी लोइनाना युमफम यावदबो गवर्नमेंट की थबना कुकी ट्राइब्स सिंग दा हेना मपांगल हापी हाइना लुन किबगेना फोंदरो लोइनाना कमल बाबू यांखै तरे सुबह माउंटेन डिवीजन कैंप ता मांगखिबनी आर्मी ने फंगनब थिगेदबने हाबा अस्तिंगोना फोंदरोकपा वारोल यावरी अमरोमदा नॉर्थ ईस्ट मणिपुर कैंसर नाबगी चांग लैरी हाबा ऑन्कोलॉजिस्ट विक्रमजीत न फोंदोकपा वारोल यावरी लोइनाना मपानी ओइबा पाउदना रेबेल सिंग न सीरिया की सिटी ओहुम लोकसेलबा मतु तोंगा तोंगा मफम क्या लोकसनना होनरी पुतिन अमदे मसूद की थौनाना बसर अल असाद की सीरिया कनबंग ngongada मानद्रे हाबा वारोल यावरी तौरी यान्दुना हाटपद सऊदी अरेबिया नंबर 1 तारे मालेम सिगी ख्वाइदगी तौरी यान्दुना चेराक पीबगी थबक चथरिबा लम हाइरगदी सऊदी अरेबिया ना ओइरी लोइनाना चही अमगी मनुंग द मियोय सहूंगा अहुम लोम ख्वाइदगी मसिंग यामना तौरी यान्दुना हाटपा सऊदी अरेबिया ना अहान बलेबा ओइरे सऊदी अरेबिया की मीडिया की रिपोर्ट मतुंग इना था असिदसु मियोय अहुम लोम ड्रग ललोनबगी चावना चेनै हाइबगी मरालदा तौरी यान्दुना सीबगी चेराक पीकी हौजिक लेबाक असिद थौरी यान्दुना हालिबा मियोयसिंग असि मनुंगदा ड्रग ललोनबदा चेनबा मियोयसिंगना अहानबोरी अदुगा निशुबदा टेररिस्ट की थबक थोरम सिंगद चेनबनी अमरोमदा ह्यूमन राइट्स की एमिनिस्ट इंटरनेशनल ना फोंदोरपै मतुगिना सऊदी अरेबिया दा नुमित खुदिंगी मी अममम थौरी यान्दुना हाली हाइबगी रिपोर्ट अमना पल लोइनाना एलोन मास्क मसाना पापुदना मिफम यावबा लाकपदा मियामना थागनखरे लोइनाना लाइरिक तमलिंगेदा सेकपी ने चिकपदगी ओजा अमा सीखरे हारी थौदोक असी यूएस के कैलिफोर्निया दा थोकिबा थौदोकनी मसक खंगदबा लैना अमना कोंगो द मियो सामा यांखै हाटखरे करी लैनानो हाइबा खंगद्री मथंगी चाहिदा थालेबाक चटकदबा नासागी मिशन 2027 यही थोखरे सिग लोइनानो लोइजरे नुक्तिगी फोंगलिबा पाउचे सिंगदगी लौथोकजबा मरोइबा पाउ मखा तारकसे खोगी नंबर द कॉल तौबिदुना दोमदोमना पुनिंगी वारोलदा फोंदोकपियु लोइनाना असिगी थोरमसिदा तोंगा तोंगान बो फम हाइबा तारे कोइना थमजबदा अदोमना करिगुंबा टॉपिक पुखटमिंगबा करिगुंबा लैरगसु अखोगी मैथै खुनाइदा यामनो मांग तकने ओरबा फम हाइतारे मसिगी टॉपिक सिमा पुखटपिगदबने हाइबा लैते अदुगा करिगुंबा खोइना टॉपिक अमम थमजगे पुनिंगी वारोलदा अदुना पांगन खुलक्ते चंगगा मैथै लैसाबिना नंबर 4 चाबी मतंग से दोमदोम पुनिंगदे करि फाउबी नसिगुंबा वारोल हाइबियु अदुगा स्कॉलरशिप पिथोक्तबा महिरोय सिंगीदमक हाइबा तारे स्कॉलरशिप पिथोक्तबगीदमक तियार गैस काप्तना तनखाइखिबा कमल बाबू 57 माउंटेन डिवीजन की कैंप तो मांगखिबनी हाइबसे आर्मी न थंग थीनिबा फंगनब होनगदबनी हाइना एमएलए दिंगो न फोंदोरलिबा वाफम सिदासो हाइबे याय अदुगा ngasi थोरमसिदा हानबा कॉल मलको चगे हेलो हेलो गुड आफ्टरनून सर तराम नुक्सरी ताबिरब्रा संगीता ताबिरब्रा ताई ताई सर तापिउ करी वाफम पुखटपिनिंग करी वाफम थंबिनिंगी करी हाबिनिंगी सर कोई दिल्ली केम द लेबनिना को नेट यादबसु याम नुंगाइते हाबा अद नेट सिदा खरे ई पाउ लौजबसु लौबो फंगद्रे अदो नेट सिनो क्याम कोइ थिंगिदैनो ना आइगी पुनिंगदगी खितंग फावरकपसे सारगे फंगजन थमजनिंग तौजरकनी सर हम चुमे नेट से थिंगबा सिना मांगबा याम ओइरे नेट से थानिंगी हाइबा वाफम हाइतारे मयामगी खोलाव मसु लाउफम सु थे मयाम से तुमिन तुमिन लेबे सि फते हाइबा तारे नेट थांगबियो हाइदनको नेट सिन पीरी बजे ई पाउ सु खंगे रिलीफ कैम्प दा लेबा सि टीवी यंगदना देगी नुंगाइने लेबा नते कदाइदे करी थोइनो हाइबदो यूट्यूब दा चंगागा करी करी दे मयाम करी करी हाइनागरे केदोगरे पाउ ताबे याइ हाइजरिबको पोमनो मक्सिंग असे नेट की खुथांगदगी संगीता तोपो वाफम करी करी हाइबिनिंगी सर हाइनिंगबदी यामेबको अदो हाइदी हाइररोइगे अदो
ngasi net tang se hai janing ba ai no mu net se thingaga irang gi nengidara haina sum hanba moina net ta tai ni kamai tai no sine ba khoin hangni ji ado net se ya da bi ko amang bo oire ba haji mapalom lei bai chai su ju paisa se thadok thajin gi kari gi loi ma problem ma do oire hai ba sar yaragadi maram sina net to thadok piu natra hoi sir Sangita thagachari adudi wafam sina ko mokhat piba dana mayam su net thing ba se ke sunu ngai ro moi khali wifi paisa pusan ase paisa pai ba de gi di net wifi code pa khot pa lei ba mi di phai do ko relief camp da su wifi amam pibi bo ra di fa ba mani sir nungai da ma ga pi ra de mi sir relief camp da wifi amam sambir di cam nungai ni ko adu sir akhoi gi sigi relief camp da sam da be wani ba sa some kharong gi game da di wifi just pusanbi na hai bam tai na do dai gi mina ka sum anak pada hai batare service provider lei riba sing na si so koi gi imphal manung da lei riba sing service provider sing tonga ton ba lei si thangmai ban gi relief game da internet amatang pibi raga dai da kayam tingune ge ko lupa chamri yang khai changwa gi wani tha gi akhoi go re di pithokani sen ha re di ko Pachamri yang kai changwa khakta ni aduna Sangita sai sing asigi di chabi krabro chai sir kari insang tau grage ngasi di mayam punna tum thonga chabra isa na thonga chabra kamai tauge apun boina chai sir koi li na nya ra thong dong chi apun di tai ko breakfast na tal hore duga chinjang gi ni thonge moro met le duga chai sir Okay, Sangita. Kai dau ngai yum han gani, kai dau ngai ai khoi iram da han gani aduga karam matam da lan loi gani haibo wakhan sinatana. Atopo wakhalam maroi aduna khanmandana su oirakta basida topong khang da basu mayam yoro mani hai tare. Sara du wa di ko ki sai ro poni sar ko. Mane. No isa sing. Ni je kari no na mi no wahai am tang har ko da mi te pi ta hana ta ban han ba sara sini de ko gi. Luri ji mani sa sing na kenom chaningi kenom leiningi harak pa matam da ko ta sen thok ta ba awa ba mayong na rang da ba hai ba tare lupa lising amam pi bu du dum thagi pi bro dum pi gi drabo kaya rak phang grage do bo sar ko mari ra khatang phang da ngai ri tha gi pi di sar da do thagi pi de ba ko law da di tha gi ni hai bi re du ga pi ba da di tha hum mai le kan pi ni mari ra phang gre su ni oh sahi ani fa do ro ba sida mari rak ti phang e ba khangge sar koi sa sam nei gi de bi khangge da kyang ko taw ji thomoi song ngai ni Sangita awa ba ni hai ba tare kana da tai na ru ni tai na pham su khang da waro pham su khang da hai pham su khang da yam ka he na hai ro khara sak thung phang gi je mo mani se ru re adu koi chak cha da hai na ri ne ba sar koi je uti se ta ra kan puk than ba ngam de ba khoi di uti ji ma thela ma yang ji ga di hoi kai hai ru ni sai da khoi irai ba ke da tari be ma cha sal lu on ha hin hai ra ga sam ga sai ba sak si cha sal lu irai ba ke ni ningon da hai ro ju khar ga pi dei si amu phat la ko tha pi ji ni na hai ra khoi sai ni cha cha pham da khu le am ji asi ji uti ma char su irom bam yaw ba kangsoi ma yaw ba insang am yaw ga chaning ba do uti na chak sa di sai hebu mapung phana sum cha ba gi hana digi sum haina bi lerak ta bai hai tare ne adi nukti gi sum uti to cha sala du uti u ba uti ki hai bi phibam da la ka du ni do hoi nga thong ba cha ge nukti gi nga thong ba piu hai ba haw ba cha ge hai bai wa ba din nati adu bu karam ba matam da hai tare ne ko madu gi phanga ka de ge khalu ba da mami samjalak pu do isa da puning da pharo Sangita thagachari thorom saroga bi rak ko aduga oiragli ba mong matau sida hai tare thagachari chal Sangita thorom sida saroga bi da relief camp koi gi thangmai ban gi da su lei bi ba hai ba tare o internet ya han biu hai bo wa pham si khakta ne thai kar so hai ram manati thagachari thorom saroga bi Hello. Hello. Mình có một telephone IBC. Phone to re pe sir. Kamu patri kuno re kai ga cast like from. Kari hai de no kang de hau ba
ꯔꯤꯞ ꯀꯦꯝꯒꯤ ꯄꯥꯎꯁꯤꯃꯨꯛ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯦꯠꯀꯤ ꯁꯤꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯍꯥꯡꯉꯛꯀꯗꯕꯁꯨ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯁ ꯑꯩ ꯗꯣꯁꯥꯃꯨꯛ ꯇꯥꯔꯦ ꯇꯧꯁꯥꯏ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯔꯝꯃꯒ ꯐꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯀꯩꯅꯣ ꯐꯣꯟ ꯃꯆꯥꯁꯤ ꯇꯥꯕꯁꯤꯗꯗꯤ ꯌꯥꯝ ꯁꯧꯋꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯥꯏꯃꯟꯒꯤꯁꯦ ꯑꯗꯨꯒ ꯑꯇꯩ ꯎꯐꯔꯗ ꯀꯩ ꯇꯥꯕ ꯀꯥꯟꯗ ꯁꯦꯡꯖꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯋꯥꯅ ꯇꯥꯔꯦ ओके ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯔꯦꯗꯤꯑꯣ ꯑꯃ ꯂꯩꯕꯒꯤ ꯀꯩꯅꯣꯁꯨ ꯎꯄꯥꯏꯁꯨ ꯂꯩꯇꯕꯤ ꯇꯧꯔꯤꯁꯦ ꯇꯥꯗꯤ ꯇꯥꯅꯤꯡ कास्ट मतम गाइमिनसी ꯋꯥꯅ ꯑꯗꯨꯝ ꯇꯥꯔꯤ अखोई कॉलर मन रेडियो खर पिरकने हाइबा मतंगसु लेगी तंजा यंगमिनसी को ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩ ꯉꯔꯥꯡꯁꯦ ꯇꯥꯖꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯇꯣꯛꯑꯅꯤ ꯑꯃ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯇꯝꯃꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯅ ꯂꯦꯞꯍꯟꯅꯤꯡꯗꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ तो तो कोई के वाक्य सुलेते ꯀꯣꯜꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯗꯤ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯁꯨꯝ ꯇꯧꯔꯛꯇꯕ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯀꯦ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯅꯨꯡꯇꯤꯒꯤ ꯇꯣꯄꯤꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯀꯦ ꯍꯥꯏꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯇꯧꯖꯗꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯗꯨꯒ ꯀꯣꯜ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯂꯦꯞꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁ ꯀꯩꯅꯣꯝ ꯇꯧꯏ इसाजदी सुलेते के सुलेते सुमयाम कोल ngahak sum tawna dabadu da sum phagi tawani da kasu tokpa ya bonde sahi ni pan suram nei tawrai se na koina tawri ba thorom sigi mawong hai tare siga dum manaba mayam su tawri ni maram di kai hai ka da koina tawri ba se SMS pabi sa koina mamang tawbiram ba SMS pabi ado koi ke radio tai tai pan raga jo ko tawri ni mayam farin afaba matau tamni je afaba da tambadi kaim kai de loim bak tawri ni nungai jai ba khoisu khoina hodok choram ba thorom da mayamna pambi bado nungai ba thorom ne ba sidi amaroi ba thorom na na logi hoina di sa koina hodok chagi ni na hodok chagi ba pot ni na pam bai tar torokini yam lakini everything ko tata gi power of attraction vol 1 gi hana gi music tu ga ri ba pot si ko hana gi tu sin na ba hili si mane na pi lo ko na hana gi tu ta jani ni hoji तौरब पोसे कोई तादी सेंगना मतमदा आई सागी वने ताजदमनी को माने मान आई तारुनो इजन जबी wan ti सेंगना आई सिनगी बो gi दवाई ले रिया बना रेडियो हम तरी लोगी नि को सा वाई ले ते होय असिंग त फोंदोक सकेना थागचरी को जो तुम ताब दे लेप्सरी थैंक यू पतंगी कॉलर तो मुख चाब पीजरी सरुगाबियु ngasi पुनिंग वारोल थोरमसिदा सीजन नजरिबा नंबर 907772820001 नुक्तिगी कॉल तौबो सिंगदे कोइना खितंग लेपियु हाइदना हाइबनी नुक्तिगी तौबो सिंगजो तौरो हाइरदि कॉल ngakta lakani अदा कोइगी कॉलर खरा हाइतारे थोरमसे कॉलर नते लिसनर खरा न सुम हाइरकवा थोरमसे कोइगी कॉल तौबदि नतबा ताबदि थवा यावना ताबा हाइतारे मोइना हाइरकदा अस ngarangsु कॉल तौबो ngasi su कॉल तौबो दुदि तंग ताबदा नुंगाइते यारगदि न दुमाइना सु को हेक हाइरकपा मयामना सु दुनने एनीवे थागचरी हेलो तम फोन तौजन सिना थांग थिंग तबुले करी गोविंद खरा कोन तमा गोविंद तापियो अहनबदा अखोगी डायमंड टीवी येगे बसिंग बदि वा हो रेडियो ताबे बसिंग काय खोने जरि वा फम आनि तक थमजेगे अहनबदा अखोगी डायमंड टीवी की वहां रेडियो ये तो ngaय बा थरम से तम नेट मरे मोरगा दनाउरी अमा ततारो फंगरे तार ये तो ताजर मने दो उपाले के नेट हांगा कांदा दुम ताबा हाइदो नेट से हांगीरो जा हाइजर रोय मरमदि कइगिनो हागा कोइना हांगवरे त हांगतोरा को दंना तबदिना अदना हांगबा ngaयरगा ताजरगे दुगा रेडियो बुदि लयु नना बि लेरगा सेफिगी बैटरी से मागी युजिति नना लेजर से फ्लिप्स टी ओय रेडियो से दुगा मागी बैटरी से मन कितंग तांग बा दा नना लय बुदि कितंग फरक तावे बि लय जे दुना रेडियो दिके सुबुदि तौबदि नते दुगा आई हादि लयरुगा सदुम खितंग थंगबदा वा बा दा कुसि जदु यार kan ताजेगे वा फंगे थमजेगे दुगा मखा ताबदा थमजरिंग सिना फुगी नहान सि खंग खंगौ दना हाइतार डायमंड टीवी इंदिगा हो रेडियो की
ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 3 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜ ꯗꯤꯁꯦꯕꯜ ꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯗꯤꯁꯦꯕꯜ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯆꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒꯤ ꯊꯣꯏꯕꯤ ꯂꯩꯁꯣꯝꯒꯤ ꯃꯥꯒꯤ ꯈꯤꯇꯪ ꯉꯝꯖꯕ ꯈꯔ ꯄꯥꯡꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯇꯥꯕꯗꯤ ꯇꯥꯖꯗꯦ ꯇꯥꯃꯣ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯥꯛꯑꯝꯃꯕ ꯃꯇꯨꯡ ꯇꯥꯃꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯣ ꯑꯩꯈꯣꯏꯗ ꯇꯥꯃꯣꯗꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯁꯤ ꯇꯧꯕꯤꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯩꯒꯤ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯏꯆꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯕ ꯏꯆꯦ ꯁꯔꯣꯕꯂꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯇꯥꯕꯤꯔꯝꯃꯒꯗꯤ ꯏꯆꯦꯒꯤ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯏꯆꯦꯅ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯔꯝꯗꯝꯁꯤꯒꯤ ꯆꯥꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒ ꯄꯨꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯤꯒꯤ ꯈꯤꯇꯪ ꯉꯝꯖꯕ ꯃꯊꯪ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯁꯣꯔꯣꯖꯤꯅꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯀꯀꯥ ꯖꯌꯦꯟꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯇꯥꯏꯕꯪ ꯁꯤꯟꯕꯤꯕ ꯃꯄꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯦ ꯑꯩꯅ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯨ ꯄꯥꯏꯗꯕꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯄꯥꯏꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯂꯥꯛꯄꯤꯔꯝꯕꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤ ꯃꯉꯣꯟꯗ ꯁꯥꯅꯅꯕꯒꯤ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯂꯥꯛꯄꯤꯔꯀꯥꯟꯗ ꯁꯥꯅꯅꯕꯒꯤ ꯊꯕꯛ ꯑꯃ ꯋꯥ ꯍꯥꯏꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤ ꯁꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯁꯀꯤꯝꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ खितꯪ ꯈꯪꯕꯤꯔꯒꯗꯤ खितꯪ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯉꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ खितꯪ ꯃꯥꯒꯤ ꯁꯤꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤ खितꯪ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯃꯤꯉꯣꯟꯗ ꯇꯥꯛꯄꯤꯕꯗꯤ ꯐꯩ ꯑꯗꯨꯒ ꯍꯛꯁꯦꯜ ꯀꯥꯔꯗ ꯑꯃ ꯇꯥꯟꯅꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯒꯤꯗꯤ ꯍꯛꯁꯦꯜ ꯀꯥꯔꯗꯀꯤ ꯀꯩꯅꯣꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯁꯤ ꯄꯤꯗꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯋꯤꯗꯣꯁꯤꯡꯗꯤ ꯂꯥꯏꯔꯕ ꯗꯤꯁꯦꯕꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯁꯤ ꯌꯥꯝꯅ ꯆꯪꯗꯕꯅꯤ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯇꯥꯛꯄ ꯃꯇꯝꯗ ꯈꯪꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯍꯥꯏꯕꯤꯗꯅꯕ ꯅꯣꯂꯨꯞꯆꯒꯦ ꯑꯗꯨꯒ ꯇꯥꯃꯣꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯈꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠꯇꯨꯗ ꯇꯥꯃꯣ ꯏꯁꯥꯃꯛ ꯂꯥꯛꯄꯤꯔꯒ ꯇꯧꯕꯤꯔꯝꯕ ꯊꯕꯛꯇꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯁꯤ ꯈꯛꯇꯪ ꯅꯅꯥꯎ ꯍꯥꯏꯖꯒꯦ ꯇꯥꯃꯣ Thank you, Govin. I'm noisy. Takpirakpako. Saldugi, adu kaktanate magi tin naitare horiba tin nong churagana yuriba mafamdo. Adu mafamdo so in the same guinea. Akoi lejabagi nate volem nenta was nate ko kaim late. I kasut of Zoroi boats or lepzaroi, kaimok of Zoroi manazo logzoroi, Karim Tadum bagi haitare. Aduga Awabadi kopi de gain a waba sume amalay. Aduga Kudong chata badi mayam layo. Adugo Kopi in mid udabani, and the Kopigi me bole zedre sagaina te kanam lay tena to Zobasuna Chade, Kopigi Mumanong sagaina te machimana mabung loin lay, Ado Makoi lay, Makoni, Videna to Zobasuna Chade, Makoi Kai Finaway to Sunate, Aduga Mafam Dudley Viribe MLA, Honorable Surja Kumari Kaiba Pibagito Bunasade, Pradhan member, Lady Mayami Kai Pibaginate, Jila Parishad, Lady Basingi Kai Pibagi, Karim Tanachade. Cham na call Torokpoduda, Chalawari Hanaroboda, Mabunga Moina, Namzaba Kitang Honajabani, Haidana, Haizeri, Aduga, Health Card Kitamotalak, Piram Behive, Chanau Singh, Takachari, Karigumba Wat Pamatam, the Wali Bedu Kariga Marilena, Aduga, when exposed to Zerakomatam, Magito from to Ina and Hirakanda, Sangsin Birokoma, the Yobirok Sing Pomama, Hanana Takachari Mokasuana, Kopigi, Mungmanung Haitare, Mabunga, Adaga. Chain Machan Laiva Mayam, Pomnama, Karimita Mokoi Lazadre, Naga Mokoi Channing Itania, Lazadre, Hanatozaba, Karimta Nachade, Cham na Chaldugi lady, Fibam do the Kazikang support Tonanaba, Honazakibani, Aduga, Pira Ura, Ekoi Kudol Tamjoro Ura, Haibugi Ayaba, Logzaki, Ayaba, Laura Kanda,
ꯄꯤꯖꯕ ꯉꯥꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯃꯤ ꯃꯁꯥ ꯁꯨꯡ ꯑꯌꯥꯕ ꯌꯥꯎꯗꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯉꯒ ꯇꯧꯔꯨꯕ ꯌꯥꯗꯦꯕ ꯁꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯤ ꯆꯪꯉꯛꯏꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯂꯩꯖꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯃꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯩ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤ ꯃꯌꯥꯝ ꯀꯔꯤꯅꯣ ꯅꯣꯏ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯅꯒ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯠ ꯍꯥꯏꯇꯥꯔꯦ ꯈꯥꯉꯕꯣꯛ ꯌꯥꯝ ꯆꯥꯎꯕ ꯈꯨꯟꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯈꯪꯗꯕꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯣ ꯑꯩꯈꯣꯏ ꯈꯥꯉꯕꯣꯛꯇ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯕꯣꯔꯦꯅ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯆꯔꯕꯅ ꯊꯦꯡꯅꯖꯔꯕꯅꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡ ꯆꯪꯁꯤꯟꯕꯤꯕꯗ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯣ ꯃꯥꯒꯤ ꯂꯦꯟ ꯊꯥꯕꯗꯒꯤ ꯇꯤꯟ ꯃꯅꯥ ꯑꯍꯨꯝ ꯍꯣꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯉꯝꯕ ꯑꯃꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯕ ꯌꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯆꯟꯗꯨꯒꯤꯁꯨ ꯇꯤꯟ ꯃꯅꯥ ꯑꯍꯨꯝꯗꯨꯃꯒ ꯁꯤꯟꯖꯒꯦꯅ ꯏꯇꯩꯃ ꯑꯃꯗꯗꯤ ꯍꯥꯏꯐꯦꯠ ꯑꯩꯅ ꯁꯤꯟꯅꯖꯔꯝꯕꯅꯤ ꯑꯗꯨ ꯏꯇꯩꯃ ꯍꯣꯏꯁꯤꯡ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯒꯁꯨ ꯇꯤꯟ ꯃꯅꯥ ꯑꯍꯨꯝꯗꯨꯒꯤ ꯁꯦꯜ ꯑꯗꯒꯤ ꯀꯨꯞꯄꯒꯤ ꯁꯦꯜꯗꯨ ꯃꯤ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛꯇꯪ ꯀꯨꯞꯄꯤꯅ ꯇꯧꯔ ꯇꯧꯍꯟꯕꯤꯔꯛꯎ ꯑꯗꯣ ꯁꯣꯏꯗꯅ ꯏꯆꯟꯗꯨꯒꯤ ꯇꯤꯟ ꯃꯅꯥ ꯑꯍꯨꯝꯗꯨꯃ ꯀꯨꯞꯁꯟꯁꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯃꯥ ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯤꯗꯅ ꯑꯗꯣ ꯑꯩ ꯐꯅ ꯊꯝꯕ ꯉꯝꯗꯧꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯈꯖꯤꯛꯇꯪ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯁꯥꯔ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯕ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯏꯆꯟ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯁꯥꯔ ꯋꯥꯍꯩ ꯑꯃꯅꯤꯇ ꯍꯥꯏꯖꯒꯦꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯄꯥꯝꯒꯤ ꯑꯩ ꯊꯣꯛꯄ ꯄꯥꯝꯕ ꯈꯟꯅꯕ ꯇꯤꯟꯅꯕꯗ ꯊꯣꯛꯇꯅ ꯋꯥ ꯉꯥꯡꯕ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯦꯕ ꯑꯗ ꯌꯨꯝꯒꯤ ꯑꯁꯤꯗ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦꯕ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯎꯗꯕꯁꯦ ꯎꯅꯤꯡꯉꯦꯕ ꯀꯗꯥꯏꯗ ꯂꯩꯕ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯕ ꯊꯣꯏꯕꯤꯗꯩ ꯂꯧꯕ ꯅꯝꯕꯔꯅꯦ ꯅꯠꯇꯦ ꯏꯁꯥꯒꯤ ꯌꯨꯝꯅ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯔꯦ ꯌꯨꯝꯒꯤ ꯃꯤ ꯑꯃꯐꯥꯎ ꯊꯦꯡꯅꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ The person you are speaking with has put your ꯏꯄꯥꯝꯅ ꯌꯨꯔꯦꯝꯕꯝꯗꯩꯅꯦꯕ ꯏꯄꯥꯝꯅ ꯌꯨꯔꯦꯝꯕꯝꯗꯒꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯏꯁꯥꯗ ꯑꯃꯇꯪ ꯎꯅꯤꯡꯕ ꯑꯩꯅ ꯁꯣꯝꯅ ꯆꯠꯄ ꯉꯝꯗꯕꯁꯤꯗ ꯏꯁꯥ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕ ꯆꯠꯄ ꯉꯝꯗꯦ ꯑꯩ ꯀꯣꯛꯇ ꯁꯣꯛꯈꯤꯕꯅꯦꯕ ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯈꯣꯡ ꯈꯨꯠ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯐꯃꯨꯡ ꯑꯇꯩ ꯊꯣꯛꯑꯦ ꯒꯨꯍꯥꯇꯤ 4 ꯁꯨꯔꯦ ꯆꯠꯄ ꯏꯄꯨꯔꯣꯏꯕ ꯌꯨꯝ ꯄꯥꯟꯕꯤꯕ ꯏꯄꯨꯔꯣꯏꯕꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩ ꯏꯄꯨꯔꯣꯏꯕ ꯈꯟꯅꯕꯗꯒꯤ ꯇꯧꯈꯤꯕꯅꯦ ꯏꯄꯨꯔꯣꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯗ꯭ꯔꯕꯣ ꯂꯩꯃꯤꯟꯅꯔꯤꯌꯦ ꯃꯥ ꯏꯆꯥꯁꯤꯡꯁꯦ ꯍꯨꯟꯇꯣꯛꯄ ꯉꯝꯗꯕꯩ ꯂꯩꯕꯅꯦꯕ ꯑꯩ ꯁꯨꯕ ꯅꯣꯝꯕꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯗꯤ ꯄꯤꯒꯦꯕ ꯑꯗꯣ ꯏꯄꯨꯔꯣꯏꯕꯒꯁꯨ ꯂꯩꯃꯤꯟꯅꯕ ꯏꯄꯨꯔꯣꯏꯕꯅ ꯄꯨꯕꯗꯒꯤ ꯈꯟꯅꯕꯗꯒꯤꯁꯨ ꯁꯣꯛꯈꯤꯕ ꯑꯣꯏꯕ ꯑꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯈꯔ ꯄꯥꯔꯦ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯌꯨꯝꯒꯤ ꯃꯤ ꯎꯅꯤꯡꯉꯦꯁꯦ ꯀꯅꯥꯅꯣ ꯏꯄꯥꯝꯒꯤ ꯑꯩꯈꯣꯏ ꯏꯄꯥꯁꯤꯡꯗꯣ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩ ꯄꯤꯌꯨ ꯌꯥꯗꯦ ꯃꯣꯏ ꯑꯃꯨꯛ ꯄꯤꯔꯝꯗꯦ ꯃꯈꯣꯏꯅ ꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯒꯗꯤ ꯁꯣꯝꯅ ꯎꯅꯅꯤꯡꯉꯤꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯤ ꯈꯟꯅꯕ ꯁꯥꯎꯅꯕ ꯑꯩꯒ ꯁꯥꯎꯅꯕ ꯅꯠꯇꯕꯅꯤꯅ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯍꯪꯉꯛꯇ꯭ꯔꯤꯅ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯏꯆꯥ ꯑꯃ ꯏꯆꯟ ꯑꯃ ꯁꯣꯛꯑꯦ ꯍꯥꯏꯔ ꯅꯣꯡꯃꯇ ꯍꯪꯉꯤꯗ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯑꯁꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯅ ꯈꯟꯅꯕ ꯆꯠꯅꯕꯗ ꯑꯩꯁꯦ ꯑꯥꯏꯁꯤ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛ ꯁꯥꯎꯗꯅ ꯌꯨꯝꯃꯩ ꯊꯥꯅ ꯂꯥꯛꯄꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯩꯅ ꯍꯟꯅ ꯌꯦꯡꯗꯕꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯣ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯌꯨꯔꯦꯝꯕꯝꯗꯒꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯌꯨꯔꯦꯝꯕꯝꯗꯒꯤ ꯂꯣꯏꯗꯥꯡ ꯀꯣꯄ ꯑꯃ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯥ ꯁꯥꯔꯒꯤꯗ ꯑꯗꯣ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥꯅꯦꯕ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯔꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯑꯌꯨꯛꯇꯩ ꯇꯥꯕꯗꯨꯅ ꯑꯣꯔꯦ ꯕꯥꯔꯣꯕꯨ ꯇꯥꯏꯕ ꯑꯩ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯨ ꯂꯥꯡ ꯈꯔ ꯅꯤꯁꯥ ꯄꯨꯖꯥ ꯇꯥꯏꯌꯦꯕ ꯑꯗꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯗꯣꯏꯗꯣ ꯍꯣꯔꯦꯟ ꯃꯥꯅ ꯑꯃꯨꯛ ꯔꯦꯗꯤꯑꯣꯗ ꯑꯩ ꯌꯣꯜꯂꯦꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯐꯨꯔꯔꯣꯏ ꯅꯨꯄꯤ ꯐꯨꯕꯗꯒꯤ ꯅꯨꯄꯤ ꯐꯨꯔꯒ ꯅꯨꯄꯤ ꯆꯠꯄ ꯉꯝꯗꯉꯩ ꯐꯨꯔꯒ ꯑꯗꯨ ꯃꯥꯗꯤ ꯄꯨꯂꯤꯁꯅ ꯐꯥꯗ꯭ꯔꯣ ꯂꯥꯏꯌꯦꯡꯕꯗꯤ ꯃꯥ ꯂꯥꯏꯌꯦꯡꯉꯦ ꯃꯥ ꯂꯥꯏꯌꯦꯡꯉꯦꯕ ꯃꯥꯅ ꯐꯨꯉꯩ ꯐꯨꯗꯣꯛꯑꯒ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯗꯣꯝꯒꯤ ꯏꯄꯥꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯍꯟꯅ ꯇꯨꯅ ꯀꯔꯤꯝꯇ ꯌꯦꯡꯉꯗ꯭ꯔꯦꯕ ꯏꯄꯥꯝꯒꯤ ꯃꯤ ꯎꯅꯤꯡꯉꯦꯕ ꯀꯣ ꯏꯄꯥꯝꯒꯤ ꯅꯝꯕꯔꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯅꯝꯕꯔ ꯄꯤꯌꯨ ꯌꯥꯗꯦ ꯑꯃꯨꯛ ꯑꯗꯨꯗꯤ ꯌꯨꯔꯦꯝꯕꯝꯗꯒꯤ ꯏꯃꯥ ꯂꯣꯏꯗꯥꯡꯅ ꯇꯝꯃꯁꯨ ꯈꯪꯉꯣꯏꯗ꯭ꯔꯥ ꯏꯁꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤꯅꯦꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯆꯟ ꯌꯨꯝꯅꯥꯛꯅ ꯀꯔꯤ ꯀꯧꯕ ꯑꯩ ꯑꯁꯣꯝꯒꯤ ꯏꯄꯥꯝꯒꯤꯅ ꯑꯁꯣꯝꯒꯤꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅꯦ ꯑꯁꯣꯝꯒꯤꯅ ꯌꯨꯝꯅꯥꯛ ꯀꯔꯤꯅꯦꯕ
Yunam. Yumnam. Ah. Yumnam Ada Ichan mo Yumnam late Ichan Yorembam dagi aduga imong manung mina hanatuna yengadre lakti lami mapuru bena phui habdi yumai thane na lami namida du dagi han laktre hari bako ngai ti January se du Ichan hoi khana chaina ba mapuru ba ganu pi ganu pa ga khana chaina ba aduga khut tha ba sok na ba khut tha ba hai tare lahing budi mana su lahing bi na haire mana su lahing bi hai to mana thak phacha ba su tawen hairi ama bore som do horen radio da muk tammi kholi hai dana muko khana chaina badi muk thok to badi wai sunu aduga tabir magadi puroi bu nu so hai tare koi naw hai gadra yam hai gadra yarim gai di wa chin na dung ngang na gadam ni khut ti tharoi dam ni hai tare adubo imung manung gi mi udna jiningi na hai si yure mam da lai ri ba aduga yumnam Ichan khang bok di yum pan imung manung tabir magadi lakpiraga hai tare yingsan biba muktang adu mathau tabra na khalle thaga chari thorom da saruga birak pasigi da muktadi akoina di madu da karishu to bongam jadi adongi puroi beju phar ungam na te adagi adongi pangi mi kauraga unhan mangam su na te hajari ba adu bu tholi ba thodok ti nungai te hoi matai manau se khanai ko chainei nasini nuksina na dum nungsi nang ai pami hadana punchi chu bagi khongloi ora si ga na nu pa mana nu pim da hajaba nupi man hekta ma ayaba pirakpa si tarai bo ide adu mana tarai na ayaba pirakpa du lao nang ai yom da leira sinang bo phubi rage na kok thugai rage na khong thu de pirage na haira lo budi ora moy lai minara kan de dum thui de na ko sum ba thodok se adu ma bore pam gi mina la yum mai thane la mi hai ma bore amuk tang lak piraga yung gi mi unaningi hai de na tak pi ban adu ai shu da so kuina leiru re na tak pi re yam thina pu bo ora male hello minga ma de lai from ibc Hello, Malo Yang na yun lagi. Imalo dang yam yang na call tawre da koi ma khangbi bro ma hosi ki do. Khang. Ado imong manung na hanatu na mukta yeng dre haji bu chum bro. Chumne. Kari gi no yeng dre Abu da yeng da bane mai mawaji na phu je. Amuna korai da thangam mari manga tara lai. Mai pema. Adai amuna makop ta khabai na thaye na lampian doctor ra ada khangabo ki doctor ra kan manga mare na lampian da a leiram ne I na po ang ga ma je chitta tara ga leiram ne adai du da ma je ko yum da layeng he pudhara kan de yum da yi da leiba matam je da akoi na hare ni pa ji gi parichoy ma khanga ga ma je kari guma mangang na ra ga nang gyan ta na phajana layu nang khainau haibadi na te na sa lai khainau da gano hana hai mokwa jing ji ga ai gana adai da ma je koi adai da lo ba ma thom ma je chakre leiram da ba ji dai da lohong ba ma thokpa da gi lohong ba ma thokpa da kham ni pa je kau ga lo na chakhi ba koi da chalage ta am da ba ado gam thina phuro ba do ma lohong ba ma thokpa da gi mai ma puro du kauro ka khang bok to muk sat khre ba adai koi na sau da na leire adu mathak to amuk chu phure na amuk taure adai mo gi khang bo ki police ta kai da khoi tawya ba chapya ba chalaga moi chidagi okto umari wairaga puraga moi mayinda chatlam ba matam jira karinta akhoi mai ji yengbidona mana hunto omeba adai da khoina pokhya ga juma khoi da makta lepidre hajana chaudana ma je khoina kana tawdeba amu anna changdeba nang sira so dam siron pai kota hinga so dam hingo haira khona hidebana ada ningona chakawa matam makadawa hiya leitraga jo hiya na pombani haidana khoi yamna wakhala madan siyaga ayu imitai cha udabani na moje cha gon khalaga leimina rakpane adaida akhoi je lakai de bi mamang de yam thina chophan badagi chaudana changhidabane tanga hatlena Riksha Merman Haire the Wari in Domatalandi. Haya Padu di Sako Vanina, Ikena Pombanina, I got Pomina by here to give Mataneba.
Oh. Ado hajung makpan pang lay Ibam Chaden Halina, housing loan tar, the yum chava copa hypodo. Makpan to Pajin Gila, never give me about. Maggie, the Macadi Pakan Kaladu, Cedar, do Sanado, I did we don't want to trace each other, no more moje, but for man come the what are they? Having yum tie hydro, some may mark with Sandre. Adobo more ma waro babudi me amle rangane do mane yongi mi uningi hai hojikti mai nu pana phudare de hai adobo yongi mi udaba wisalak padu da uningba pau phongna ningba oram basu yai ni khom dana maje lampenda in pungangang dana lerambadu mai nu pa yauram de adagi mai manau nu pi ani na pukhalaga leramni adai jore mangdagi okto khom dana Siri Matani, I just find I'm the Honorable Dada. Sumana, Imai Nagata, the Ledum, Chin, the Mawa, Uraga. She told in Nedo, the Maibima, Mapuri, Masapan, and Masapok and a Lebanina. Paneham Puri Bamabu, I see you the lame day, the Makong the tongue, the Marita Galas, Makokta Cabina Taraso, and the Mapuru Boko in Nuxivanina Masagi, and Mohali were in, and the Wamoe, Luisella Podoco, them. Kamai tori yenang bo ga ne som hangbi basu ka sukai det ningol hai je emotion ni hoi ma hoina mai ngalak te na sagai na mayam na lepal leiraga su ko nungai je double leira so hai tare mi hoi ba gya thoi ba lan thoi ba gi dharma hai ba ngak pi ba gi hen ba kai su leite ada koi su ningol lei hai tare ko ai su ningol no me yaw i chanu pi ma hai tare ani chanu pi na ngonda dada chak chara bra kari injang cha ge ngasi de khoi kang soi chai sam hawi samai lei na nungai na samai nga tamok pase amti yaw de ado adamai nga tamma de khusu hen nungai dan ado moi ne hek tamok pai je leita bagumba khudong cha da bagumba ngak tan ado phone am toramba miss call am leram base kai guma khudong cha da bam de oiram do ni khangi ne ado akoi da na ta de kana da haironi moi na hairak pa matam da pigi da bana traga mateng pang ki draga isa de hen lum lawe ba adagi Kaidoriba, Kamai Toriba, Smai Towi, Migi, Utowi, Tabok, Smine Yawi, Harakumatum, the Nuaja Dabadon Powi Haitare. Madonna Ningon say emotion neam Ningon Hizin. I don't know. A coin of some lum, logim nina. I Jamina High, Quigi in Zhang Tongkanda, Yen Tongkanda. In echo, the Heinigan. As I gave my older the Quimung the Yen Tong, but Savas, Dorum de Matamunda. Hojik pudi mayam si de thabo inkhang toram ni mayam leiram ni na du mayaw da su chare hana ina radio ga tawdring ai da yum da lei kan da inchang gen thong kan da khoi jemin hai ni ine khoi kaksing ine yaw ga dra hai ni ada mayaw da is mayaw da na kai do wi cha do no hai ni na angang bo da ma ne je mi gi pungning da bo da mai na matam am da lei gi hojik ti mi panglak ta lak pani na khoi thong ba thak pe khoi matam leite adu ra ga su pungning da di ningo nai se khoi gi di emotion ne ba pura aduna Kero lekai the lady mayham sisu, Kanaguma Magi Machan neba, Kanaguma Magi Machano Pine. I guess I get an opinion coxing the Mayum Pan Macanda, Mana lady do I guess who's an opinion of Maso. Migi meeting the Moir of doing him. No, I think Imatagachari to Habira Kodigi Gordon, where Punchalakan Kitang, Napi Bayaba Napirakanda, Mana Sel Piu, Adu Piu, Adapiu, Mapuru, Babu Furu Lao Havanatabaninoco. Yang na daw sa rupo dinuk sinaban na faida. Sumay na hay tari ni Koy ma. Kagachari ma. Hello. Hello. Yang mana nak sikit kai kena je. Teram lok seri Shakespeare. Di ba may apang sui kai kena je. Holi si kolera gi wapam du ta ta tanam ta sun nuai ra mo ma sigum ba si yam ba du ko imang da sun thok pa yang lai. Du ga ai gi ba mo ta hai ga ga di nu pa hai ba lai te nu pi hai ba lai te ma sing phat ta ba di ama ma du noi lai yam ba na. Du ba ba ta khan da da na. Sum mara ga ta khan da na pot ta oi na tai na ba adagi pai pai thong ba sum tau ba si nupa na khari tau ba mali ko yam so masi ngamni ha ja tau ki ko ram su ai na tra na ka hai ni
ꯈꯟꯊꯍꯧꯗꯕꯒꯤ ꯑꯗꯒꯤ ꯃꯁꯤꯗ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯎꯖꯕꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅ ꯂꯣꯏꯅꯔꯛꯄꯗ ꯍꯥꯟꯅꯩ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛꯇ ꯃꯤ ꯈꯔ ꯐꯨꯅꯒꯟꯕ ꯊꯤꯅꯒꯟꯕ ꯂꯩꯊꯠꯅꯒꯟꯕ ꯃꯤꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯀꯥꯟꯗ ꯃꯁꯤ ꯑꯗꯨꯝ ꯍꯩꯅꯕꯤ ꯊꯥꯗꯣꯛ ꯌꯥꯗꯦ ꯇꯧꯕ ꯑꯗꯨꯝ ꯏꯃꯥꯟꯅꯕꯁꯤ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯣꯂꯔꯗꯨꯒꯤꯁꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯤꯡꯉꯤꯅ ꯃꯥꯒ ꯑꯩꯒ ꯀꯔꯤꯝ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯛꯑꯒ ꯇꯥꯕꯤꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯉꯤꯒ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ ꯈꯛꯅꯦꯕꯀꯣ ꯊꯝꯃꯛꯏꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥ ꯁꯤꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯕꯨ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯆꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯊꯣꯛꯏꯕ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯊꯣꯛꯏꯅꯤꯀꯣ ꯀꯨꯏꯗ꯭ꯔꯤꯅꯤꯀꯣ ꯏꯌꯥꯝꯕ ꯑꯩꯅ ꯊꯝꯖꯈꯤꯕ ꯃꯐꯝ ꯇꯥꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯃꯕꯣꯛꯅ ꯁꯨꯃꯥꯏꯅ ꯍꯥꯠꯂꯒ ꯊꯣꯛꯈ꯭ꯔꯕꯅꯤ ꯄꯨꯔꯥ ꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯇꯝꯖꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯅꯦꯕꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯊꯣꯛꯈ꯭ꯔꯦ ꯆꯪꯅꯗ꯭ꯔꯦ ꯈꯣꯠꯅꯗ꯭ꯔꯦꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯁꯤꯔꯀꯥꯟꯗ ꯆꯪꯗꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯍꯪ ꯑꯃꯈꯛ ꯃꯌꯥꯝꯗ ꯊꯣꯛꯏꯕ ꯃꯌꯥꯝꯗ ꯍꯪꯉꯤꯅꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯑꯩꯗꯤ ꯉꯝꯃꯣꯏꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯐꯅꯌꯥꯝꯅ ꯈꯠꯅꯔꯒꯁꯨ ꯐꯨꯅꯔꯒꯁꯨ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯆꯪꯅꯗꯕꯒ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯌꯥꯝꯗꯗꯤ ꯉꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯒ ꯑꯩꯅ ꯉꯁꯤ ꯊꯝꯖꯅꯤꯡꯕ ꯇꯣꯄꯤꯛ ꯑꯃꯈꯛꯇꯪꯗ ꯑꯃꯨꯛ ꯂꯥꯛꯁꯟꯖꯃꯨꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯪꯗꯤ ꯂꯣꯏ ꯈꯪꯅꯔꯕ ꯑꯗꯩ ꯎꯗꯤ ꯂꯣꯏ ꯎꯅꯔꯕ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯑꯩꯅ ꯊꯝꯖꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯆꯠꯅꯔꯝꯕ ꯄꯣꯂꯤꯁꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯃꯁꯥꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯃꯥꯅ ꯆꯠꯂꯝꯕ ꯀꯥꯡꯂꯪ ꯂꯤꯛꯂꯝꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯆꯠꯂꯦ ꯏꯟꯗꯤꯌꯥꯗ ꯆꯠꯂꯝꯕ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯔꯛꯈꯤꯀꯣ ꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏꯅꯦ ꯑꯩꯈꯣꯏꯒꯤ VVIPꯒꯤ ꯐꯝꯐꯝ ꯗꯥꯏꯁꯀꯤ ꯐꯝꯐꯝꯁꯦ ꯇꯦꯕꯜ ꯑꯃꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯐꯝꯃꯨꯕꯁꯨ ꯌꯥꯗꯦꯀꯣ ꯏꯌꯥꯝꯕ ꯀꯔꯤꯅꯤ ꯏꯌꯥꯝꯕꯅ ꯐꯝꯃꯤꯕ ꯃꯐꯝꯗꯣ ꯀꯅꯥꯒꯨꯝꯕꯗ ꯑꯣꯖꯥ ꯒꯨꯔꯨ ꯇꯧꯔ ꯅꯥꯀꯟꯗꯒ ꯆꯤꯡꯊꯣꯛꯑꯒ ꯐꯝꯕ ꯃꯁꯤꯕꯨꯗꯤ ꯑꯗꯨꯝ ꯆꯠꯅꯩ ꯅꯠꯇꯕꯤꯗ ꯗꯛ ꯍꯦꯛꯇ ꯐꯝꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯔꯤꯒꯤꯗꯣ ꯐꯝꯕ ꯌꯥꯗ꯭ꯔꯤꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯖꯔꯒꯗꯤ ꯃꯁꯤ ꯊꯥꯏꯅ ꯆꯠꯅꯔꯝꯕ ꯀꯩ ꯍꯥꯏꯅꯤ ꯐꯖꯕ ꯑꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕꯅ ꯐꯖꯕ ꯑꯣꯏꯅꯗꯤ ꯂꯧꯅꯩꯀꯣ ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯗꯨꯅꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯅꯠꯇꯕꯤꯗꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯡꯗꯤ ꯐꯝꯍꯜꯂꯦꯕ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟꯗꯨꯗꯩꯗ ꯃꯥ ꯐꯝꯕꯒꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯑꯣꯏꯕꯩꯔꯥ ꯐꯝꯍꯜꯂꯒ ꯑꯗꯨꯝ ꯇꯧꯕꯁꯦ ꯃꯁꯤꯕꯨ ꯌꯥꯕꯖꯥꯠꯂ ꯌꯥꯗꯕꯖꯥꯠꯂ ꯌꯥꯝ ꯆꯠꯅꯩ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯦꯛꯇ ꯐꯝꯕ ꯌꯥꯗꯦ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯈ꯭ꯔꯕꯅꯤꯒ ꯍꯥꯏꯗꯅ ꯁꯨꯝ ꯊꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨم ꯆꯠꯅꯔꯤ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯄꯗꯨꯅꯁꯨ ꯑꯗꯨꯝ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯇꯧꯕꯗꯣ ꯇꯧꯏ ꯃꯁꯤꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯕꯒꯤ ꯊꯝꯃꯤꯅꯤꯗ ꯌꯥꯝ ꯑꯩꯅ ꯊꯝꯖꯩ ꯍꯣꯏ ꯆꯨꯝꯃꯤ ꯁꯦꯛꯁꯄꯤꯌꯔ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯊꯝꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯍꯤꯡꯕꯗ ꯄꯩꯁꯥꯁꯨ ꯆꯪꯉꯤꯀꯣ ꯏꯌꯥꯝꯕ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯁꯨ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯝꯖꯔꯒ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯁꯦꯛꯁꯄꯤꯌꯔ ꯑꯁꯤꯒꯤ ꯊꯧꯔꯝꯗ ꯌꯥꯎꯕꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯁꯥꯕꯤꯁꯤꯡ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯁꯥꯕꯤ ꯃꯔꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯑꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜꯂꯣꯝꯗꯒꯤꯁꯨ ꯚꯔꯥꯗ ꯂꯩꯔꯒ ꯗ꯭ꯔꯒ ꯆꯥꯕ ꯌꯥꯎꯔꯝꯃꯤ ꯑꯗꯣ आर्मी कैम्प मनुंग मांगिबा कमल बाबू मांखिबसे MLA मसामंगना यामना किनिंगाई ओइबा मे अखोइगी करे हाइतरे मदुगी दायित्वदु मिचंगी पुंसी याम किनिंगाई ओइरे गाना फोंदोरपो वाफम अदुगा इंटरनेट थिंगबसिगी अमांगबा अदुगा IDP सिंग सीद्री फावबा चरा हेनबगी खोंजंग संसिनगदौरे गाना हारिबा वाफम अदुगा सिगुम्बा सिंगसिदा दोमना करिगुम्बा वाफम हाइनिंगलबसु हाइबा तारे दंगा कमरी लेनदना दोमगी पुनिंग द फावबा सिंग हाबिबे यागनी लम एकर निपान तस्मिक हुमद्रागा तरुक थारंबा पोपी पामी सिंग व्यान थत्तना मसीसु
ꯇꯧꯈꯤꯕꯩ ꯃꯇꯥꯡꯁꯦ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯒꯅꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯃꯣ ꯁꯤꯡꯖꯃꯩꯗꯒꯤ ꯔꯣꯃꯥꯁꯤꯅꯤ ꯔꯣꯃꯥꯁꯤꯅꯤ ꯈꯣꯏꯔꯝꯖꯔꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯉꯁꯥꯏ ꯉꯜꯂꯛꯄꯗꯒꯤ ꯐꯣꯟꯁꯦ ꯇꯧꯕꯅꯦ ꯐꯪꯗꯦ ꯇꯥꯃꯣꯅ ꯉꯔꯥꯡ ꯀꯂꯔ ꯑꯃ ꯀꯥꯞꯈꯤꯕꯩꯔ ꯈꯪꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯐꯥꯁ ꯀꯣꯂꯔ ꯑꯣꯏꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯀꯣꯂꯔꯗꯣ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗꯀꯣ ꯍꯣꯏ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯃꯈꯣꯏꯅ ꯁꯨꯝ ꯇꯥꯍꯧꯕꯗ ꯑꯄꯪꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯐꯨꯏ ꯑꯁꯤꯡꯕ ꯅꯨꯄꯥꯅ ꯃꯣꯟ ꯐꯨꯏ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯅꯩ ꯑꯗꯣ ꯈꯪꯗꯦ ꯂꯥꯏꯕꯛ ꯅꯤꯉꯣꯟꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯤ ꯂꯥꯏꯕꯛꯇꯤ ꯊꯤꯗꯤ ꯊꯤꯕꯖꯥꯠꯅꯤ ꯈꯔ ꯐꯕꯗ ꯊꯣꯛꯑꯒꯅ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯐꯠꯇꯕꯅ ꯊꯣꯛꯑꯒ ꯀꯞꯄꯒ ꯃꯤꯠꯇꯩ ꯄꯤ ꯇꯥꯔ ꯂꯦꯟꯕ ꯅꯤꯉꯣꯟꯁꯦ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯗ ꯍꯟꯗꯛꯁꯦ ꯇꯥꯃꯣ ꯐꯧꯒꯩ ꯃꯩ ꯊꯥꯕꯁꯦ ꯅꯆꯟꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯍꯟꯁꯤꯡꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯆꯥꯛ ꯇꯥꯍꯟꯒꯅꯨ ꯆꯦꯡ ꯈꯞꯄ ꯃꯇꯝꯗ ꯆꯦꯡ ꯃꯥꯡꯍꯟꯒꯅꯨ ꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯌꯦ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯌꯥꯝ ꯁꯥꯎꯋꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯆꯥꯎꯔꯒ ꯆꯔꯥ ꯍꯦꯜꯂꯦꯌꯦꯅ ꯑꯗꯣ ꯐꯧꯒꯩ ꯃꯩ ꯊꯥꯔꯤꯕꯁꯤꯡꯗꯣ ꯇꯥꯃꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯔꯥ ꯍꯦꯜꯂ ꯂꯦꯜꯂꯣ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯝꯕꯗꯨꯅ ꯉꯁꯤꯐꯥꯎꯗ ꯏꯁꯥꯁꯤꯗ ꯆꯥꯛ ꯈꯤꯇꯪ ꯊꯣꯡꯕ ꯃꯇꯝꯗꯁꯨ ꯃꯥꯡꯍꯟꯕꯗ ꯆꯥꯛꯁꯤ ꯍꯦꯟꯅ ꯊꯣꯡꯖꯗꯦꯕ ꯌꯥꯝ ꯍꯦꯟꯅ ꯆꯥꯛ ꯂꯦꯝꯕꯁꯤ ꯌꯥꯝ ꯄꯥꯝꯃꯨꯏꯑꯕ ꯃꯥꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦꯅ ꯈꯜꯂꯦꯕ ꯃꯣꯏꯁꯤꯡꯁꯦ ꯐꯠꯇꯕꯗ ꯑꯗꯨ ꯃꯩꯇꯩꯅ ꯃꯩꯇꯩ ꯃꯥꯡꯍꯟꯕꯅꯤ ꯕꯖꯥꯔꯗ ꯂꯩꯕ ꯃꯌꯥꯡ ꯑꯃꯅ ꯆꯠꯂꯒꯗꯤ ꯃꯩ ꯊꯥꯕ ꯑꯣꯏꯔꯝꯃꯣꯏꯕ ꯆꯨꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯑꯈꯪꯕ ꯃꯤꯅ ꯑꯗꯨꯝ ꯊꯥꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯤ ꯑꯗꯨꯅ ꯃꯗꯨꯗ ꯐꯥꯔꯒ ꯇꯥꯃꯣꯀꯣ ꯑꯝꯇꯪꯅꯦ ꯃꯣꯏꯁꯨ ꯊꯕꯛ ꯑꯝꯇꯪ ꯇꯧꯔꯒꯗꯤ ꯄꯦꯜꯂꯗꯕꯅꯦꯕ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯒ ꯅꯆꯟꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯦ ꯈꯔ ꯆꯤꯟꯕ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯦ ꯂꯤꯡꯈꯠꯀꯅꯤꯗꯤ ꯈꯪꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯦꯝꯄꯁꯁꯦ ꯊꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯁ꯭ꯀꯨꯜ ꯑꯣꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯂꯋꯔ ꯀ꯭ꯂꯥꯁꯀꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄ ꯃꯇꯝꯗꯗꯤ ꯇꯥꯃꯣ ꯀꯦꯝꯄꯁꯁꯦ ꯊꯝꯕꯤꯕ ꯀꯩ ꯀꯥꯏꯒꯦ ꯅꯆꯟꯅ ꯄꯨꯈꯠꯆꯅꯤꯡꯉꯤꯅ ꯃꯥꯅꯤ ꯍꯥꯌꯔ ꯀ꯭ꯂꯥꯁ ꯀꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯕ 1, 6, 7, 8, 8 ꯁꯤꯐꯧꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅꯕ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯗ ꯀꯦꯝꯄꯁꯁꯦ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯏꯆꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯝꯍꯜꯂꯨ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯁꯦ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8ꯇꯩꯅ 9ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜꯁꯦ ꯂꯣꯏ ꯆꯠꯂꯦ ꯍꯜꯂꯛꯄꯅ ꯑꯃꯨꯛ ꯄꯨꯡ 2ꯗꯩꯅ 3ꯐꯥꯎ ꯍꯜꯂꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯂꯦ ꯃꯣꯏꯗ ꯄ꯭ꯂꯦꯌꯤꯡ ꯇꯥꯏꯝꯁꯦ ꯁꯥꯟꯅꯕꯩ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯍꯥꯞ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯕꯦꯜꯁꯦ ꯉꯥꯏꯕꯗ ꯋꯥꯏꯑꯦꯕ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯐꯪꯗ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯈꯔ ꯂꯝ ꯆꯥꯎꯕ ꯃꯐꯝꯗ ꯁ꯭ꯀꯨꯜꯈꯩꯁꯦ ꯂꯋꯔ ꯀ꯭ꯂꯥꯁ ꯀꯩꯒꯤꯁꯦ ꯂꯤꯡꯈꯠꯄꯤꯔꯒꯗꯤ ꯐꯒꯅꯤꯅ ꯅꯆꯟꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇ ꯊꯝꯕꯤ ꯏꯆꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯉꯥꯛꯇ ꯊꯝꯕꯤꯕ ꯆꯨꯝꯕ ꯉꯥꯛꯇꯅꯤ ꯏꯆꯟ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯎꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯂꯦꯟꯒꯤ ꯄꯥꯕꯨꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯂꯦꯟꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯥꯕꯨꯡ ꯂꯩꯇꯕꯒꯤ ꯐꯤꯔꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ ꯐꯤꯔꯣꯏ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯃꯈꯣꯏ ꯑꯣꯂꯦꯟꯅ ꯊꯥꯕꯤꯔꯛꯑꯦ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯅꯤꯡꯗꯅ ꯊꯥꯖꯔꯤꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯂꯦꯟ ꯑꯩꯈꯣꯏ ꯑꯣꯂꯦꯟꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯝꯖꯕ ꯌꯥꯝ ꯁꯦꯡꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝ ꯊꯧꯖꯥꯟꯕꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯥꯒꯤ ꯐꯤꯔꯣꯏ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯄꯥꯡꯕꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯀꯨꯟꯖꯔꯥꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯅꯟꯗꯤꯅꯤ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯍꯣꯏꯁꯨ ꯂꯥꯛꯄꯤ ꯑꯗꯩ ꯃꯥꯁꯤ ꯁꯣꯔꯣꯖꯤꯅꯤ ꯍꯣꯏ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯂꯥꯛꯄꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯔꯇꯣꯟ ꯇꯧꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯜ ꯂꯥꯡꯕꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯍꯟꯖꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯂꯥꯛꯄꯤꯅꯤꯡꯕꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯕꯥꯔꯇꯣꯟ ꯈꯨꯇꯧꯁꯤ ꯑꯣꯂꯦꯟꯅ ꯇꯧꯔꯤ ꯍꯥꯏꯔꯛꯄꯗꯨ ꯈꯛꯇꯪꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯗꯤ ꯀꯅꯥꯕꯨ ꯇꯧꯔꯒ ꯀꯅꯥꯕꯨ ꯇꯧꯔꯣꯏ ꯃꯥꯒꯤ ꯃꯤ ꯉꯥꯛꯇꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯩ ꯃꯤꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯟꯕ ꯂꯥꯡꯕꯒꯤ ꯍꯥꯏꯕ ꯁꯨꯝ ꯂꯩ ꯂꯩꯁꯨ ꯂꯩꯖꯗꯕ ꯑꯣꯂꯦꯟꯁꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯗ ꯌꯥꯎꯔꯤꯁꯤ ꯉꯥꯏꯔꯦ ꯑꯗꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯌꯥꯎꯕꯅꯤ ꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯦ ꯏꯕꯨꯡꯉꯣ ꯏꯆꯦ ꯁꯨꯅꯤꯇꯥꯅꯤ ꯏꯀ꯭ꯋꯥꯕꯨ ꯏꯆꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ
ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯁꯨꯝ ꯍꯥꯏꯗꯣꯛꯆꯒꯦꯀꯣ ꯁꯨꯝ ꯋꯥꯈꯜꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯩꯁꯅꯥꯝ ꯗꯦꯡꯀꯨꯅꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯀꯃꯟ ꯕꯥꯕꯨ ꯐꯥꯕꯗ ꯑꯩꯈꯣꯏ ꯑꯥꯔꯃꯤꯅ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯄꯨꯒꯗꯧꯕꯅꯤꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯣꯏ 50ꯃꯨꯛ ꯂꯩꯁꯦ 50-90ꯗꯪ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯗꯤ ꯀꯤꯒꯗꯕꯅꯦꯕ ꯂꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯟꯅꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒ ꯏꯆꯦꯅ ꯁꯤꯕꯨꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯦ ꯈꯔ ꯑꯃꯅ ꯆꯤꯡ ꯃꯥꯟꯗ ꯑꯗꯒꯤ ꯍ꯭ꯋꯥꯏ ꯐꯥꯠ ꯄꯥꯟꯕ ꯃꯐꯝꯗ ꯅꯦꯠꯁꯦ ꯈꯔ ꯑꯃ ꯌꯥꯏꯀꯣ ꯑꯗ ꯃꯌꯥꯝ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯈꯧꯔꯥꯡꯅ ꯅꯦꯠ ꯐꯪꯗꯕ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯤꯕ ꯏꯄꯥꯒꯤꯁꯨ ꯄꯨꯔꯤꯕ ꯁꯤ ꯑꯗꯨꯝ ꯋꯥꯅꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯏ ꯈꯔꯕꯨꯗꯤ ꯋꯥꯏ ꯅꯦꯠ ꯊꯤꯡꯉꯒ ꯀꯩꯇ ꯀꯥꯟꯅꯕ ꯄꯣꯔꯛꯇꯦꯕ ꯑꯗꯨꯒꯤ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯈꯤꯅꯤ ꯈꯣꯠꯇꯣꯛꯈꯤꯅꯤ ꯍꯥꯏꯔꯁꯨ ꯈꯔ ꯐꯪꯕꯗꯨꯗꯒꯤ ꯂꯣꯏ ꯎꯅꯩꯕ ꯃꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯋꯥꯈꯜꯗꯗꯤ ꯊꯤꯡꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯃꯇꯝꯅꯤ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤ ꯃꯇꯝꯁꯦ ꯑꯗꯣ ꯅꯦꯠ ꯊꯤꯡꯕꯁꯦ ꯏꯆꯦꯗꯤ ꯀꯥꯟꯅꯗꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯅꯦꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯣ ꯃꯣꯏꯅꯗꯤ ꯎꯔꯣꯏ ꯈꯪꯉꯤꯁꯦ ꯑꯎꯕ ꯃꯤꯅ ꯂꯣꯏ ꯎꯔ ꯁꯤ ꯇꯧꯍꯝꯅꯤ ꯇꯦꯂꯤꯐꯣꯟꯗꯁꯨ ꯂꯣꯏ ꯍꯥꯏꯅꯔꯤ ꯀꯥꯟꯅꯔꯣꯏꯕ ꯅꯦꯠꯁꯦ ꯑꯗꯨꯝ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯁꯥꯕꯤ ꯍꯩꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯔꯤꯕꯁꯤ ꯏꯔꯥꯡꯁꯤꯗ ꯃꯣꯏꯁꯤ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯃꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯂꯣꯟꯆꯠ ꯆꯠꯇꯔꯤꯕ ꯑꯗꯣ ꯅꯥꯇꯩ ꯆꯥꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨ ꯅꯤꯁꯥꯒ ꯆꯥꯁꯟꯗꯅ ꯇꯧꯔꯤ ꯅꯨꯄꯥꯅ ꯆꯥꯕꯗꯐꯧꯁꯨ ꯁꯨꯃꯥꯏꯅ ꯄꯦꯟꯅꯗꯅ ꯌꯥꯝ ꯇꯧꯔꯤ ꯅꯨꯄꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯍꯥꯏꯕꯗꯤ ꯂꯥꯟꯁꯨ ꯀꯜꯂꯤ ꯂꯥꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯃꯣꯏ ꯑꯗꯨꯝꯕꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯌꯥꯝ ꯋꯥꯔꯤꯕ ꯃꯣꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯉꯔꯥꯡ ꯏꯄꯥ ꯅꯨꯄꯥꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗ ꯂꯤꯁꯤꯅꯔ ꯃꯌꯥꯝꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯕꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯃꯌꯥꯝ ꯇꯥꯕꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯟꯊꯕ ꯌꯥꯎꯅꯤ ꯈꯪ ꯂꯥꯎꯅ ꯈꯪꯉꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯆꯤꯡꯈꯤꯗꯅ ꯂꯣꯏ ꯊꯣꯛꯈꯤꯗ ꯇꯧꯕꯁꯦ ꯁꯨꯝ ꯊꯋꯥꯏ ꯌꯥꯎꯁꯜꯂꯛꯄ ꯑꯩꯈꯣꯏ ꯂꯤꯁꯤꯅꯔ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯐꯣꯟ ꯍꯥꯡꯉꯗꯤ ꯃꯤ 100 ꯍꯦꯟꯅ ꯂꯩꯕ ꯁꯤꯗꯩ 10-30ꯅ ꯇꯧꯕꯤꯔꯛꯑꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯏꯁꯦ ꯅꯨꯄꯥꯅ ꯆꯍꯤ 9 ꯁꯨꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯀꯣꯜ ꯍꯥꯡꯉꯗꯤ ꯑꯩꯈꯣꯏ ꯐꯖꯍꯟꯁꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯋꯥꯍꯣꯡꯁꯤ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯇꯦꯟꯍꯟꯖꯔꯒꯦ ꯏꯆꯦꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯟꯅꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯃꯩꯇꯩ ꯄꯥꯡꯒꯟ ꯈꯨꯜꯂꯛꯇ ꯆꯪꯉꯀꯥꯟꯗ ꯇ꯭ꯔꯛ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯃꯣꯏ ꯃꯔꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤꯕꯨ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯚꯔꯥꯗꯁꯨ ꯂꯩ ꯍꯥꯏꯔꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯌꯥꯝ ꯉꯟ ꯆꯍꯤ 19 ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯍꯥ ꯉꯥꯛꯇꯅꯤ ꯗ꯭ꯔꯛꯀ ꯆꯥꯔꯒ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯒ ꯌꯣꯜꯂꯤꯗꯨꯁꯨ ꯈꯪꯉꯦ ꯍꯥꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥꯁꯨ ꯆꯥꯔꯤꯕꯅꯤ ꯑꯗꯨꯏ ꯃꯊꯛ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤ ꯃꯆꯥ ꯌꯥꯎꯁꯜꯂꯦ ꯍꯥꯏꯁꯤꯅꯦꯕ ꯁꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗ ꯇꯣꯄꯤꯛ ꯊꯝꯐꯝ ꯈꯪꯗꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯅꯣꯡꯃꯩ ꯈꯔ ꯁꯨꯃꯥꯏꯅ ꯄꯨꯈꯠꯆꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯡꯅ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯂꯤꯁꯥꯡꯁꯤꯟꯅ ꯊꯤꯡꯉꯛꯄ ꯁꯤꯅ ꯏꯟꯇꯔꯅꯦꯠ ꯏꯔꯥꯡ ꯅꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯄꯥꯈꯪꯁꯤꯡꯅ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯏꯟꯇꯔꯅꯦꯠ ꯄꯥꯏꯕꯒꯤ ꯋꯥꯔꯤꯈꯛ ꯅꯠꯇꯦꯕ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝ ꯊꯣꯛꯂꯤꯕ ꯑꯗ ꯑꯣꯖꯥ ꯑꯦꯁꯣꯁꯤꯌꯦꯠ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯍꯩꯅꯕꯤꯁꯤꯅ ꯏꯔꯥꯡ ꯅꯝꯊꯅꯅꯤ ꯍꯥꯏꯔꯤꯁꯤ ꯂꯨꯄꯥ 2.5 ꯀ꯭ꯔꯣꯔ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥꯁꯤꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯍꯥꯟꯅ ꯑꯩꯅꯁꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯖꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯕꯦꯡꯛ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯁꯤꯟꯐꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃꯒꯤ ꯇꯥꯟꯖꯒꯗꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ MGNREGSꯀꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯁꯨ ꯇꯣꯇꯦꯜ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯨ ꯃꯥꯡꯉꯤ ꯑꯩꯈꯣꯏꯕꯨꯗꯤ ꯇꯤꯚꯤ ꯆꯦꯅꯦꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ
कथेल से नहाने थिंग चप माने बंद तब चप माने कमायना अखोइसे नहान इंटरनेट थिंग नुमितो अदुदगी अखोइसे कथेल दुकान बंद तब चप माने हाइदी कथेल पोट फमनदबदो चप माने अखोइ लुपा मो लाक्ट्रिनी इंटरनेट थिंग रगदि नोमदा यामसु यामदरसु अखोइद लुपा लिसिंग अनि दैना मरी मंगा भोग अखोइद अदुम लाकदोइने नो सि लाक्तारगदि अखोइन हिंगबा ngамदोइने अदुगी पोसी लाहंद्रिने करीना इंटरनेट थिंग मना मरमोर अदुना अखोइगिदि ngaksammet ba chap mane na khoi khakta nate bank aduga tonga tonga me internet yaw da thobok thorom sing mayam leiri sing mang ta hello me ngam de lai phom habis hello ai khangabok tagi thokchom ima kana sunani cha jen tapiu kari happening ba kari ba phom happening habiu ngarang di pumi waron da sumai tare ha din ha di da ima mayam de loina nungai da moi ai phau astai no hanai ina mu pa ge thor e la nang ai tau ri da man hai da ki sai no ne sai ma de dum tai da niang ki ko lo se sum tai ma ngarang di kon tau ja de ma si di kon tau ga ina na thong dot ga na ngasi hayeng jet kan ilang am da hayeng ki sura la man lai brai tare adu ina na hakki ti la ni ko na ba si sai thabok atin da lai ba ina mu pa jen da ga koi khara la ti na lang jari sintam jo hai ja ge adu ga hau pai mai tha ba hakki ya na nungai de lau u da ba mi sing oirang bani awa ba khang da ba masa oirang bani mapok chi gi hau cha ba gi sing char mai ba hai do phang da no hai na imana hau pai mai tha ba chin dai na shirap tau je ni amu khana nungai anda habi ga nu asi so hai jai mama mapa na warat ta ba aduga nupi hai ba nupi si hajarin kai hajaba nupi oi bi ni thige hai de thiba adu le shabi moina adu drat ta ba hai na moi mari hai chi bi yam na nungai de nupi hai ba nupi se nupa na cha ba ma so kadai no hai de chi da chi mata ba nungai de ji hagal le ba cha ta na harun yungdi yungdi orat na ba makhoi na du mai na taw do ma tung da taw gi ga nu so hai jage ima watam ram hai jaro ma thagachari am no ngajare saru ya ber koi ma gi mod kar phone do pirak ba thagachari thank you kaka samrendra kar le de no pi sing jo second hora lak pai hai achumane chaningai do le raktre de to khai luri di moi ani ahum am di koi thobalom de chi yaw hai rin phal de le raga bara de le bne hai rin bara de le raga pada drak ka satha de na ga tawri seran turan jo dum hai tare yam section bagi ma thau tare no ma sa sing na leiriba tawriba chariba thaliba ma pa sing na bara de le ram ne na ma cha ma su hai tare mama gi papa gi yum da leiriba faw ma cha no pina imana ngangani pa na ngangani haina kondo ma pan lan ba hungna de hai da nupa ma sa na yum da gi chathong nar su nupi ma cha de ni midang wairam da gi yum dei ma pan thong na de adana madu da maning tamak lagadi ka bara du da leira kan na ba for lo ga cha ba chale hai rak laga taragadi chumna leijaba mahi masing tambagi masagi sinphom gi damak ta leijaba kaya su sen thaningai oirakani adugu mahiram du di yaujja da ba kaya da so ran ba oirakani aduna masidi yama wakal tamina ba chumme duga ngarangi farak libasi mokoi faaba gi nungai ta badi laira dana farak padagi di khangli bani farak ta badagi sumain to dana phadaba phabangam daba kaya marum su sumaina leiram gani khalu bada akiba amadi jingnaba aduga isa da thuklaw phawi hai tai hello sa tamu bi sirom ne sar ba hamade kai khumna jari sa tam nok chari ngasi di pukning warong khara phongdok ke dana thabak su nungthin gi thabak tu suti laure ayuk ki taran gi budi sudo ure thabak sin man loe sa ifan da kara ko ji jo ko su jage na kara abani na thabak su pak chin da chille dunya in tauri je sar hoi da koi ra ke tawbu du so dum angang parikha khara amuk tawsin kariyang tawsin tawdan aina thabak khare chin ba ga angang parikha loira kyan da na koi ra ke na muk lep na re bo ko kaso kai de thabak sing do mayam athang mathang tok thok piu matam ama soidana lakchani adune
ꯑꯗꯨ ꯃꯤꯅ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯔꯤꯉꯩꯗ ꯁꯨꯍꯧꯗ꯭ꯔꯗꯤ ꯁꯥꯔ ꯄꯩꯁꯥ ꯇꯥꯟꯐꯝ ꯍꯦꯛꯇ ꯂꯩꯇꯦꯕ ꯇꯥꯅꯤꯡꯉꯁꯨ ꯑꯗꯨꯒꯤ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯏꯔꯛꯀꯦꯀꯣ ꯁꯥꯔ ꯇꯦꯟꯗꯛꯅ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯃꯈꯣꯡꯗꯒꯤ ꯃꯥꯡꯈꯤꯕ ꯀꯃꯜ ꯕꯥꯕꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯥꯔ ꯁꯤꯐꯥꯏ ꯒꯦꯝꯗꯩ ꯃꯥꯡꯉꯤꯗꯨ ꯐꯥꯎꯅꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯜꯂꯦꯀꯣ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯅꯨꯄꯤ ꯅꯤꯁꯥ ꯆꯥꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨ ꯆꯣꯡꯉꯣꯝ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯆꯣꯡꯉꯣꯝ ꯆꯥꯇꯗꯅꯅꯦꯕ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯪꯗꯕ ꯍꯥꯏꯗꯤ ꯆꯣꯡꯉꯣꯝ ꯆꯥꯇꯕ ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯒꯦ ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯕ ꯂꯩꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯥꯗꯤ ꯐꯕ ꯐꯠꯇꯕꯗꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯐꯩꯕꯨ ꯍꯥꯏꯔꯒꯦꯗ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯃꯛꯇ ꯈꯟꯕꯗꯣꯀꯣ ꯄꯩꯁꯥ ꯇꯥꯅꯉꯥꯏꯃꯛꯇ ꯏꯟꯅꯖꯕꯗ ꯃꯣꯏ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯨꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯣꯏ ꯃꯁꯥ ꯏꯠꯄ ꯉꯝꯖꯅꯕ ꯑꯩꯈꯣꯏ ꯏꯇꯦꯡ ꯄꯥꯡꯅꯕ ꯀꯔꯤ ꯁꯨꯍꯧꯁꯤꯔꯥ ꯀꯔꯤ ꯅꯣꯝꯍꯧꯁꯤꯔꯥ ꯑꯩꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟ ꯆꯣꯡꯗꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯀꯥ ꯚꯔꯥꯗ ꯂꯩꯔꯒ ꯑꯗꯨ ꯆꯣꯡꯉꯝ ꯆꯥꯇꯕꯅꯦꯅ ꯂꯧꯔꯒꯦꯀꯣ ꯁꯥꯔ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯥꯇꯕꯅꯦ ꯑꯐꯕ ꯆꯣꯡꯉꯝ ꯆꯥꯇꯕꯅꯦ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯁꯥꯔ ꯆꯥꯔꯤꯕꯅꯤ ꯀꯔꯥꯏꯗꯤ ꯆꯣꯡꯉꯝꯗꯤ ꯆꯥꯔꯣꯅꯦꯒꯦꯅꯤ ꯆꯣꯡꯉꯝ ꯆꯥꯇꯅ ꯇꯧꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯃꯃꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯁꯥꯕꯤꯁꯨ ꯍꯧꯔꯤ ꯍꯥꯏꯕꯅꯤꯗ ꯆꯪꯁꯤꯜꯂꯒ ꯇꯣꯛꯂꯒ ꯏꯆꯥꯒ ꯑꯣꯏꯔꯗꯤ ꯐꯨꯖꯤꯟꯕꯗꯣꯀꯣ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯍꯤꯡꯁꯥꯡꯉꯩ ꯐꯨꯗꯒꯗꯕꯅꯤ ꯑꯩ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯐꯥꯏ ꯀꯦꯝꯗ ꯃꯥꯡꯉꯤꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯦꯀꯣ ꯃꯤꯁꯦ ꯅꯥꯒꯥ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯥꯎꯊꯪꯅꯕꯩ ꯋꯥ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯛꯇꯅꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯣꯏꯔꯣ ꯅꯥꯒꯥ ꯑꯣꯏꯔꯣ ꯃꯤ ꯍꯥꯏꯕ ꯀꯧꯕ ꯖꯥꯠꯁꯦ ꯑꯩꯗꯤ ꯊꯥꯖꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯋꯥꯏꯈꯣꯡ ꯈꯨꯟꯁꯤꯁꯨ ꯆꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯨꯡ ꯈꯨꯂꯦꯟ ꯆꯟꯗ꯭ꯔꯄꯣꯠꯇꯣ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯁꯤꯡꯖꯟꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯀꯨꯀꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯆꯤꯡ ꯃꯥꯟꯗ ꯁꯤꯡꯖꯟꯕ ꯆꯠꯄꯗ ꯀꯤꯐꯝꯁꯨ ꯑꯣꯏꯔꯦꯕ ꯃꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯝꯇ ꯃꯇꯝꯁꯤꯅ ꯊꯥꯖꯕꯗꯨ ꯉꯝꯗ꯭ꯔꯦꯕ ꯊꯥꯖꯔꯔꯣꯏꯗꯕꯅꯤ ꯈꯔꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯐꯝꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕꯅꯦꯕ ꯏꯔꯥꯡꯁꯤꯅ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯗ ꯆꯔꯨꯅ ꯀꯨꯞꯁꯤꯜꯂꯒ ꯃꯤ ꯑꯃ ꯐꯦꯁꯕꯨꯛꯇ ꯀꯩꯅೋ ꯑꯃ ꯁꯤꯔꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗꯣ ꯑꯗꯩꯗꯨꯁꯨ ꯋꯥꯏꯈꯣꯡꯒꯤ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯁꯤꯔꯤꯕ ꯃꯤꯗꯨ ꯋꯥꯏꯈꯣꯡꯒꯤ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯅꯍꯥ ꯑꯣꯏꯕ꯭ꯔꯣ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯅꯤꯁꯥ ꯄꯨꯁꯥꯒ ꯆꯥꯕ꯭ꯔꯣ ꯆꯥꯗꯕ꯭ꯔꯣ ꯑꯩꯁꯦꯅꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯗꯥꯏꯔꯦꯛꯅꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯑꯩꯅ ꯋꯥꯏꯈꯣꯡꯗꯒꯤ ꯄꯥꯎ ꯂꯧ ꯀꯥꯟꯁꯤꯗ ꯑꯔꯥꯝꯕꯥꯏ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯂꯩꯃꯔꯥꯝꯗ ꯁꯤꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯉꯥꯡꯗꯣ ꯍꯥꯏꯗꯅ ꯍꯥꯏꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤꯔꯦꯗꯅ ꯍꯥꯏꯗꯅ ꯇꯧꯔꯦ ꯑꯗꯨ ꯋꯥꯀꯠ ꯃꯤꯐꯝꯒ ꯐꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯊꯦꯡꯅꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯩꯗꯣ ꯑꯩꯈꯣꯏ ꯃꯤ ꯃꯁꯦꯟꯁꯦ ꯍꯣꯏ ꯑꯉꯥꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯂꯥꯟꯅꯇꯕ ꯉꯝꯇꯕꯗꯤ ꯀꯅꯥꯁꯨ ꯂꯩꯕꯣꯟꯇꯦꯕ ꯃꯤ ꯊꯤꯒꯠꯂꯨꯔꯗꯤ ꯃꯤ ꯑꯐꯕ ꯑꯃꯐꯥꯎ ꯂꯩꯕꯣꯟꯇꯦ ꯃꯤ ꯐꯠꯇꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯏ ꯃꯥꯒꯤ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯎꯔꯨꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯔ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯈꯔ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯗꯨꯗ ꯐꯖꯅ ꯍꯥꯏꯕꯤꯔꯒ ꯈꯨꯠꯁꯤꯟꯅꯕꯤꯔꯒ ꯑꯔꯥꯟꯕ ꯇꯧꯔꯝꯃꯒꯁꯨ ꯆꯨꯝꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯐꯥꯎꯅꯗꯤ ꯄꯤꯍꯟꯅꯤꯡꯕꯗꯨ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯦꯃꯛ ꯇꯣꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯕꯁꯦ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯀꯨꯀꯤꯅꯁꯨ ꯍꯥꯠꯂꯦ ꯑꯗꯨ ꯏꯆꯦꯟꯁꯨ ꯑꯃꯨꯛ ꯍꯥꯠꯅꯔꯗꯤ ꯀꯃꯥꯏꯅꯅꯣꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯖꯒꯗꯕꯁꯨ ꯂꯩꯔꯦ ꯀꯅꯥꯁꯨ ꯑꯃꯣꯔ ꯅꯠꯇꯦꯕ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯣꯏ ꯂꯩꯃꯤꯟꯅꯔꯤꯁꯤ ꯂꯣꯏ ꯁꯤꯗꯣꯏꯅꯦꯕ ꯃꯇꯥꯡꯗꯨ ꯌꯧꯔꯀꯥꯟꯗꯗꯤ ꯃꯥꯏ ꯀꯥꯏꯅ ꯆꯦꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯐꯖꯅ ꯇꯥꯟꯅꯗꯅ ꯈꯣꯠꯅꯔ ꯑꯁꯣꯏ ꯑꯉꯥꯝ ꯉꯥꯛꯃꯤꯟꯅꯗꯅ ꯁꯤ ꯇꯧꯕꯒꯤꯅꯤ ꯁꯨꯝ ꯇꯧꯕꯒꯤꯅꯤ ꯄꯥꯎꯗꯣ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯍꯥꯏꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯁꯨ ꯍꯥꯏꯖꯅꯤꯡꯕꯀꯣ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯃ ꯍꯦꯛ ꯍꯥꯠꯇꯣꯛꯄꯁꯦ ꯑꯩ ꯏꯆꯥꯗ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯥꯗ ꯊꯣꯔꯛꯑꯒꯗꯤ
ꯀꯔꯤꯅꯣꯕ ꯈꯟꯗꯣꯏꯁꯦ ꯏꯆꯥꯗꯨꯒꯤ ꯃꯔꯥꯟꯗꯨ ꯁꯤꯗ꯭ꯔꯤꯉꯩꯗꯨꯗ ꯍꯥꯏꯕꯤꯕꯝꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯁꯤꯒ ꯍꯥꯏꯖꯒꯦ ꯁꯥꯔ ꯃꯇꯝꯁꯨ ꯈꯔ ꯀꯨꯏꯅ ꯂꯧꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯇꯥꯃꯣꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯈꯔꯁꯨ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯊꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯁꯨꯒꯨꯅꯨ ꯂꯝꯈꯥꯏ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯊꯥꯔꯝꯂꯒ ꯊꯥ 4 ꯁꯨꯔꯕ ꯐꯥꯎꯕ ꯊꯕꯛ ꯍꯧꯗ꯭ꯔꯦ ꯀꯃꯤꯇꯤꯅ ꯋꯥꯀꯠ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯋꯥꯀꯔꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯂꯝꯈꯥꯏꯗꯒꯤ ꯁꯨꯒꯨꯅꯨ ꯂꯝꯕꯤ ꯐꯥꯎꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯕ ꯂꯝꯕꯤ ꯑꯣꯏꯅꯕ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯃꯦꯆꯤꯟꯅ ꯀꯣꯏꯂꯥ ꯊꯥꯒꯅꯤ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯊꯥ 4 ꯁꯨꯔꯕ ꯐꯥꯎꯕꯗ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯀꯣꯟꯅꯅ ꯍꯥꯏꯇꯥꯔꯦ ꯊꯥꯕꯤꯔꯛꯏ ꯍꯜꯂꯣ ꯍꯣꯏ ꯏꯃꯣ ꯏꯃꯥꯅꯦꯕ ꯏꯃꯥ ꯆꯔꯥꯡꯄ ꯏꯃꯥ ꯀꯩꯅꯥꯅꯦꯕ ꯉꯔꯥꯡꯁꯨ ꯇꯧꯖꯩ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯅꯤ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯖꯌꯦꯟꯇ ꯍꯥꯏꯗꯣ ꯏꯃꯥ ꯊꯤꯕꯤꯔꯛꯑꯝꯃꯦꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯝꯃꯦꯕ ꯗꯤꯜꯂꯤꯗ ꯊꯕꯛ ꯇꯧꯕꯅꯦ ꯃꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯌꯦꯕ ꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯀꯩꯅꯥꯟꯒꯤ ꯌꯨꯝ ꯊꯤꯕꯗ ꯑꯩꯁꯦ ꯊꯤꯔꯦ ꯆꯔꯥꯡꯄꯜ ꯍꯥꯏꯒꯠꯂꯛꯄꯗꯩ ꯊꯤꯕꯅꯦꯕ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯀꯩꯅꯥ ꯁꯅꯥꯅ ꯑꯗꯣ ꯑꯩꯗꯤ ꯏꯃꯥꯗꯤ ꯉꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯅꯥꯗꯅ ꯑꯩ ꯐꯃꯨꯡꯗ ꯒꯨꯂꯤ ꯆꯥꯏ ꯑꯦꯟꯇꯤꯕꯥꯏꯌꯣꯇꯤꯛ ꯆꯥꯔꯒ ꯍꯧꯒꯠꯂ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤꯉꯩꯗ ꯂꯥꯛꯑꯦ ꯊꯤꯔꯛꯑꯦ ꯑꯗꯣ ꯎꯅꯅꯤꯡꯗꯅ ꯈꯪꯍꯟꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯅ ꯊꯤꯔꯛꯏꯅꯦ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯣ ꯗꯨꯀꯥꯟꯗꯤ ꯊꯣꯛꯇ꯭ꯔꯦ ꯉꯝꯗꯅ ꯄꯥꯕꯨꯡ ꯑꯣꯏꯅ ꯐꯝꯍꯧꯔꯦ ꯑꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤ ꯇꯃꯨꯕꯤ ꯆꯤꯔꯣꯝꯗꯨꯁꯨ ꯏꯁꯤꯟꯈꯤꯕꯅꯦ ꯃꯥꯅ ꯑꯗꯒꯤ ꯑꯉꯦꯝ ꯄꯜꯂꯤꯗꯩꯔ ꯀꯩꯅꯣ ꯑꯃ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯂꯣꯏ ꯃꯃꯤꯡ ꯂꯣꯏ ꯏꯁꯟꯈꯤꯕꯅꯦ ꯃꯥ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ ꯐꯣꯟ ꯅꯨꯡ ꯇꯧꯔꯛꯄ ꯀꯩꯗꯧꯕꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯏꯆꯦ ꯀꯧꯋꯦ ꯑꯩꯉꯣꯟꯗ ꯑꯩ ꯁꯥꯔ ꯀꯧꯕꯗ ꯁꯥꯔ ꯀꯧꯕꯤꯒꯅꯨ ꯏꯅꯥꯎ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯌꯦ ꯑꯗ ꯃꯥꯅ ꯄꯩꯁꯥꯒ ꯄꯤꯗꯣꯏ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥꯗꯨꯗꯤ ꯄꯤꯕꯤꯔꯝꯒꯅꯨ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯑꯩꯉꯣꯟꯗ ꯄꯤꯗꯧꯗꯣ ꯏꯆꯥ ꯖꯦꯝꯁꯇ ꯑꯣꯏ ꯄꯤꯕꯤꯔꯣ ꯏꯃꯥꯒꯤꯗꯤ ꯏꯆꯦꯒꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯑꯩ ꯑꯗꯨꯌꯥꯝꯅ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯑꯗꯣ ꯏꯁꯥ ꯐꯠꯇꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯅꯤꯡꯕꯁꯨ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯏꯆꯥ ꯅꯤꯉꯣꯜ ꯂꯩꯁꯤꯡꯗꯨꯒ ꯆꯠꯄ ꯀꯟꯗꯥꯗꯤ ꯍꯦꯛ ꯆꯪꯉꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯑꯃ ꯇꯧꯗ꯭ꯔꯦ ꯑꯃ ꯇꯧꯗ꯭ꯔꯦ ꯑꯩ ꯂꯥꯏꯅꯥꯁꯦ ꯃꯈꯟ ꯍꯥꯏꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯥꯅꯩꯌꯦ ꯆꯥꯛ ꯆꯥꯔꯦ ꯀ꯭ꯋꯥꯁꯨ ꯆꯥꯗꯦ ꯍꯥꯏ ꯀꯩꯅꯣꯝ ꯆꯥꯎꯁꯨ ꯌꯥꯗꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯝꯒꯅꯤ ꯑꯗꯒꯤ ꯅꯥꯔꯨꯕꯒꯤ ꯐꯤꯕꯝꯗꯨ ꯆꯥꯗ꯭ꯔꯤꯉꯩꯗꯨꯗ ꯊꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯏꯆꯦ ꯏꯕꯦꯝꯃ ꯃꯥꯡꯒꯣꯜ ꯋꯥꯏ ꯆꯥꯔꯗꯤ ꯏꯝꯐꯥꯜꯗꯩ ꯃꯤ ꯊꯨꯡꯉꯩ ꯐꯅꯦꯛ ꯁꯦꯒꯥꯏ ꯁꯦꯠꯂꯗꯤ ꯃꯔꯨꯞ ꯊꯨꯡꯉꯦ ꯑꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯂꯥꯛꯀꯥꯟꯗ ꯑꯩꯁꯦ ꯐꯤꯕꯝ ꯆꯥ ꯍꯧꯕꯒꯤ ꯆꯪꯗꯅ ꯍꯥꯏꯅꯤꯡꯅ ꯇꯧꯕꯅꯦ ꯑꯗꯒꯤ ꯉꯔꯥꯡ ꯑꯩ ꯐꯣꯟꯗꯣ ꯅꯦꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯗꯨꯀꯥꯟꯁꯦ ꯔꯦꯗꯤꯑꯣ ꯄꯨꯊꯣꯛꯑꯁꯨ ꯐꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯃꯄꯥꯁꯤꯗꯤ ꯈꯔ ꯆꯈꯠꯂꯒꯅ ꯐꯕ ꯑꯗꯩ ꯏꯆꯥꯗ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯇꯥꯐꯝ ꯆꯥꯐꯝꯁꯦ ꯃꯌꯥꯝꯅ ꯈꯪꯈꯤꯗ꯭ꯔꯦ ꯁꯤꯇꯪ ꯍꯥꯏꯖꯒꯦ ꯁꯣꯏꯗꯅ ꯂꯥꯛꯑ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯔꯅꯤ ꯏꯃꯥꯅ ꯁꯤ ꯇꯝꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯃꯗꯨꯕꯨ ꯆꯠꯄꯤꯔꯨꯕ ꯑꯣꯖꯥ ꯖꯌꯦꯟꯇꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Hello. ꯇꯔꯥꯃꯨꯛꯆꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡꯃꯨꯛꯇꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ 4ꯈꯛ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯒꯤ ꯃꯅꯨꯡꯁꯨ ꯑꯣꯏꯔꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯅ ꯈꯔ ꯁꯤꯡꯕ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯥꯎꯌꯣꯛꯅ ꯇꯧꯕ ꯏꯃꯨꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯐꯅꯕꯒꯤ ꯂꯝꯕꯤꯗ ꯏꯟꯈꯤꯕ ꯍꯧꯖꯤꯛꯇꯪ ꯍꯦꯛ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯟꯅ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯀ꯭ꯔꯥꯏꯝ ꯈꯔ ꯊꯦꯡꯅꯖꯕꯒꯤ ꯑꯩꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕꯁꯦ ꯑꯩ ꯊꯦꯡꯅꯖꯈꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯐꯤꯕꯝ ꯌꯥꯝ ꯐꯕ ꯏꯃꯨꯡꯗꯤ ꯀꯌꯥ ꯑꯣꯏꯔꯝꯃꯔꯣꯏ ꯈꯔ ꯆꯦꯛꯁꯤꯟ ꯈꯣꯏꯖꯟꯅ ꯂꯩꯕ ꯏꯃꯨꯡꯗꯗꯤ ꯁꯤ ꯀꯌꯥ ꯊꯣꯛꯑꯣꯏ ꯈꯤꯇꯪ ꯀꯣꯝꯊꯣꯛꯅ ꯂꯩꯕ ꯈꯔ ꯂꯩꯇ ꯂꯥꯏꯔ ꯈꯔ ꯊꯩꯕ ꯏꯃꯨꯡꯗꯅ ꯍꯦꯟꯅ ꯊꯣꯛꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯁꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯦ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁ꯭ꯇꯗꯤ ꯇꯧꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗ MUꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯐꯥꯎꯕ ꯇꯧꯏ ꯃꯌꯨꯝꯗꯒꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯅꯦꯅ ꯇꯧꯔꯒ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯁꯦ ꯄꯨꯡꯆꯠ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯇꯩ ꯆꯥꯗꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯀꯟꯅ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯔꯤꯃꯈꯩ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯛꯄꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯔꯦ ꯈꯦꯠꯅꯔꯤꯕꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯗꯣꯂꯥꯏ ꯇꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯊꯕꯛ ꯏꯪꯈꯥꯡꯗꯔ ꯊꯣꯏꯗꯣꯛꯅ ꯍꯩꯕꯁꯦ ꯀꯌꯥ ꯌꯥꯎꯗꯦ ꯅ ꯈꯜꯂꯤ ꯑꯗꯣ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯚꯔꯥꯒꯤ ꯀꯥ ꯂꯧꯔꯒ ꯂꯩꯒꯗꯣꯔꯤꯕꯅꯣ ꯉꯁꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯏꯃꯨꯡ ꯑꯣꯏꯕ꯭ꯔꯥ ꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯃꯥꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯃꯥꯁꯤꯡꯁꯤꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯖꯔꯗꯥ ꯈ꯭ꯋꯥ ꯌꯥꯝ ꯆꯥꯔꯤꯕ ꯇꯂꯞ ꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯃꯁꯥ ꯊꯤꯡꯕ ꯉꯝꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯔꯤꯕ ꯅꯤꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯒ ꯑꯗꯨꯅ ꯗ꯭ꯔꯛ ꯊꯤꯡꯒꯅꯤ ꯍꯥꯏꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗꯁꯨ ꯊꯣꯛꯄꯤꯔꯛꯀꯅꯣꯅ ꯑꯩꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗꯁꯨ ꯍꯟꯗꯛꯁꯦ ꯂꯥꯎꯕꯗꯒꯤ ꯃꯗꯨꯅ ꯃꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅꯕꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯅ ꯏꯁꯥꯅ ꯆꯥꯔꯤꯕ ꯏꯁꯥꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯖꯔꯗꯥ ꯀ꯭ꯋꯥ ꯑꯗꯒꯤ ꯇꯂꯞꯇꯣ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯒ ꯌꯨ ꯀꯃꯥꯏꯅ ꯇꯧ ꯊꯤꯡꯉꯨꯗꯣꯏꯅꯣꯕ ꯅꯨꯄꯥꯅ ꯍꯥꯟꯅ ꯆꯥꯕꯗꯣ ꯊꯤꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯅꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯆꯥꯔꯤꯕꯗꯨ ꯎꯒꯗꯣꯔꯤꯅꯣ ꯃꯁꯤ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩ ꯐꯠꯇꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯐꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯤꯒꯅꯨ ꯅꯨꯄꯥꯅ ꯐꯅꯌꯥꯝꯅ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯧꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯐꯥꯎ ꯅꯞꯄꯒ ꯆꯠꯂꯛꯇꯕ ꯃꯤꯅꯤ ꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯛꯄ ꯃꯤꯅꯦ ꯑꯩ ꯉꯁꯤ ꯐꯣꯡꯅ ꯍꯥꯏꯒꯅꯦꯕ ꯃꯦꯗꯤꯌꯥꯁꯤꯗ ꯇꯥꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯕꯨ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯧꯔꯦꯕ ꯍꯧꯖꯤꯛ ꯆꯍꯤ ꯇꯪꯈꯥꯏ ꯍꯦꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯏꯅꯤꯡꯕꯨ ꯈꯔ ꯇꯝꯃꯦꯅ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯐ ꯐꯠꯇꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯗ꯭ꯔꯛ ꯆꯥꯔꯤꯕꯁꯤꯡ ꯑꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯗꯨꯅ ꯃꯣꯔꯦꯜꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯑꯉꯥꯡꯁꯦ ꯏꯃꯨꯡꯁꯤꯗꯒꯤ ꯈꯤꯇꯪ ꯃꯄꯥ ꯂꯩꯇꯕ ꯑꯉꯥꯡ ꯑꯣꯏꯕꯗ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑ ꯂꯩꯗꯅ ꯗ꯭ꯔꯛ ꯆꯥꯃꯤꯟꯅꯕꯒ ꯆꯦꯜꯂꯦꯅ ꯄꯨꯂꯤꯁ ꯇꯧꯅꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯅ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯆꯥꯗꯕ ꯏꯃꯨꯡ ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯥꯡꯈꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕꯨ ꯂꯩꯁꯥꯕꯤꯗꯨꯅ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯐꯤ ꯌꯥꯜꯂꯒ ꯆꯠꯈꯠꯂꯛꯑꯦ ꯂꯥꯁꯇ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯧꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯗ ꯃꯃꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯅꯕꯅ ꯌꯨꯝ ꯄꯥꯟꯕꯅ ꯄꯥꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯑꯣꯏꯅ ꯄꯨꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕꯅꯦꯅ ꯃꯤ ꯈ꯭ꯋꯥꯏ ꯄꯥꯟꯅꯩꯅ ꯌꯨꯝ ꯄꯥꯟꯕꯅꯦꯅ ꯄꯪꯄꯥꯟ ꯄꯥꯜꯂꯒ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥꯅꯤ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯕꯒꯤ ꯐꯤꯕꯝꯗꯣ ꯈꯟꯕꯤꯔꯛꯀꯅꯨ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯀꯟꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯂꯝꯖꯤꯡꯕꯤꯔꯝꯃꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯃꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯃ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀ꯭ꯋꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯄꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁ꯭ꯇꯥꯏꯄꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤꯗꯤ ꯃꯈꯣꯏꯗꯤ ꯆꯥꯛꯊꯨꯡꯁꯦ ꯑꯗꯨꯝ ꯐꯪ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯁꯦ ꯁꯣꯠꯊꯔꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯣꯏꯔꯦꯅ ꯈꯜꯂꯤ ꯑꯣꯏꯔꯤꯕꯁꯤꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯨꯠꯊꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ OBCꯅꯤ ꯀꯥꯟꯅꯁꯨ ꯂꯩꯔꯦ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕꯁꯦ ꯄꯤꯕ ꯌꯥꯕ ꯂꯩꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯄꯤꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯄꯨꯂꯞꯅ ꯑꯣꯏꯅ ꯁ꯭ꯇꯥꯏꯄꯦꯜꯁꯦ ꯀꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯑꯩ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯔꯦ
ꯆꯔꯤꯁꯦ ꯁꯣꯔꯣꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯤꯁꯤꯗꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯄꯤꯗꯕꯩ ꯂꯩꯔꯤ ꯑꯦꯅꯤꯋꯦ ꯃꯁꯤ ꯃꯇꯥꯡ ꯆꯥꯅ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯅꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯇꯅ ꯉꯔꯥꯡ ꯃꯣꯞ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯖꯔꯛꯏꯕ ꯑꯩ ꯊꯧꯕꯥꯜꯗꯒꯤ ꯏꯃꯥ ꯕꯤꯅꯥꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯗ꯭ꯔꯒ ꯆꯥꯕꯤꯁꯤꯡꯗꯨꯕꯨ ꯊꯧꯕꯥꯜꯗꯩꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯀꯔꯝꯕ ꯊꯧꯕꯥꯜꯗꯩ ꯑꯣꯏꯕꯖꯥꯠꯅꯣ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯂꯩꯁꯥꯕꯤꯗꯨꯕꯨ ꯂꯩꯀꯥꯏ ꯏꯔꯝꯗꯝ ꯏꯀꯥꯏ ꯑꯗꯒꯤ ꯈꯨꯡꯒꯪ ꯂꯝꯆꯠ ꯃꯤꯡꯆꯠ ꯊꯤꯅꯕ ꯄꯣꯛꯄ ꯅꯨꯄꯤꯁꯤꯡꯗꯨ ꯂꯩꯁꯥꯕꯤꯅꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯤ ꯉꯥꯡꯅꯤꯡꯉꯦꯕ ꯍꯣꯏ ꯊꯧꯕꯥꯜ ꯍꯥꯏꯁꯦ ꯊꯧꯕꯥꯜ ꯗꯥꯏꯔꯦꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯗꯣꯏꯅꯤ ꯊꯧꯕꯥꯜ ꯗꯥꯏꯔꯦꯛ ꯊꯧꯕꯥꯜ ꯕꯖꯥꯔ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯗꯤ ꯏꯝꯐꯥꯜꯗꯁꯨ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗꯗꯤ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯄꯩꯁꯥ ꯊꯥꯔꯣ ꯈꯣꯠꯂꯣꯅ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯅ ꯇꯧꯔꯤ ꯖꯥꯠꯂꯥ ꯈꯪꯅ ꯁꯦꯟꯅꯕ ꯋꯥꯠꯄꯩ ꯇꯧꯔꯤꯕ꯭ꯔꯥ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯕꯥꯛꯀꯤ ꯁꯨꯛ ꯂꯨꯔꯕ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯃꯥꯡꯍꯟꯅ ꯂꯩꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯎꯔꯨꯔꯒ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯈꯤꯕꯗꯨꯅ ꯍꯦꯟꯅ ꯃꯤꯡꯆꯠ ꯂꯩꯍꯧꯅꯦꯅ ꯏꯃꯥꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯒꯤ ꯃꯣꯏꯅ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯃꯌꯨꯝ ꯃꯀꯩꯒꯤ ꯂꯩꯁꯥꯕꯤꯅꯤꯅ ꯗ꯭ꯔꯒ ꯆꯥꯔꯨꯔꯦ ꯈꯣꯠꯂꯦ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯂꯧꯔꯨꯔꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯛꯑꯅꯤ ꯃꯣꯏꯅ ꯄꯣꯛꯄ ꯃꯆꯥꯗꯨꯅ ꯀꯌꯥꯝ ꯐꯔꯨꯔꯅꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯆꯥꯕ ꯃꯆꯥꯕꯨ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯌꯨꯝꯕꯤꯔꯦꯟꯗꯤ ꯑꯃꯠꯇ ꯄꯨꯊꯣꯛꯂꯔꯣꯏꯕ ꯁꯨꯝ ꯆꯥꯕ ꯌꯨꯝꯕꯤ ꯉꯥꯛꯇ ꯊꯣꯛꯂꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯈꯪꯕꯤꯔꯒꯗꯤ ꯃꯆꯥꯁꯤꯡꯗꯨ ꯑꯃꯨꯛ ꯇꯧꯗꯅꯕ ꯋꯥꯔꯛ ꯋꯥꯇꯦꯟꯕꯤꯗꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯏꯃꯥꯅ ꯏꯃꯥꯁꯤꯅ ꯈꯔ ꯊꯦꯡꯅꯔꯨꯕꯗꯨꯅꯤ ꯐꯥꯔꯨꯕ ꯈꯔꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯗꯕ ꯃꯌꯥꯝ ꯂꯩꯔꯝꯗꯣꯔꯤꯅꯤ ꯑꯗꯨꯅꯤ ꯂꯨꯔꯤꯁꯦ ꯁꯤꯗꯤ ꯃꯣꯏ ꯑꯍꯨꯝꯈꯛ ꯐꯥꯔꯨꯕꯩ ꯋꯥꯅꯦꯕ ꯃꯣꯏ ꯃꯔꯤꯈꯛ ꯐꯥꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯣꯏ ꯃꯔꯤꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯑꯗꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯊꯦꯡꯅꯔꯨꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯨꯕ ꯍꯥꯏꯕ꯭ꯔꯥ ꯐꯕ ꯍꯥꯏꯒꯗꯣꯏꯔꯥ ꯊꯦꯡꯅꯔꯨꯕꯩ ꯋꯥꯅꯦꯕ ꯉꯔꯥꯡ ꯃꯣꯏꯒꯤ ꯇꯤꯝ ꯑꯃꯅ ꯍꯥꯏꯕ ꯇꯥꯏ ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨꯒꯤ ꯇꯤꯝꯗꯨꯅ ꯊꯦꯡꯅꯔꯛꯄꯗꯨꯗꯒꯤ खितंग फबई वानी KMPUC हाइतारेको खेत्रीगांव मैतई पांगल यूनाइटेड क्लब कोनबा मफम सिंगदा क्लब असिना ड्राइव चटपदा ड्रग अमदी पनबा नुंगाइतब हाइतारे तै पोलम के अमरोंगा नुपी मरी फाबनी हारिबा अदोरेदि मोय मरी खक फारुबई वानी मोय मरी नतबा तोपसु लैरंगने मयामा सिना मांगथर कदोरिबा कोई खुनाई सिदा हाइबा तारे अदुना नुपी मसाना फाव ड्रग चारकपा ख्वाइदे लुरिबदि मयुमदगी भरादा लैरिनी हाइना लैरकांदा मोइना दुमाइ तोरकपदुना चुमना भरादा लैजबा महि मसिंग तमजबा खरसु सेनधनदोइने मांगा कदोरिबनी अदुना मखोइ खक्तदि नते मयामनि यस काउंसलिंग तोबिगदबनी मसिमंगना मखोइगी पुंसि मांगदननबा अचेतपा वासक अचेतपा फिदम हाइतारे अदु ngarang moi thadokko matamda moi rehab center da leinanabaini odu mayam rehab center da chatpi taragadi rehab center da sunupi mayam leiriba nupi sing to mama sing na mapa sing na macha du amuk hana mapolong na bagi honaba mama mapa yamna lei adu masini rehab center sing masing langam na lai khalagliba aduga rehab center da thamba ikai jabadagi losil laga thamba macha masu kaya masu yauriban tagachari ma ofan thambiro कमल बाबू की मतंगदसु याम नुंगाइजदे सुख चावरबा आर्मी गेम तुदगी हुजिबाव थीबा खंग्रिसिबु निमित 10 नि सुजलकदो सुजलबसिबावदा थीबा खंगे खंगे लैजबो मोइगी हुई लैरिम खोलिबस हाथरगा फुंबोरसु मनंगो अमता खंगद्रबा जाला मसा फंगंदन सुम लैरिसिबु याम नुंगाइते हाबा सुम मसिंगा इरांग सुमाइ सुम तौरगा नाकलंद थीदोक तकदा माइगै दरि चतदना सुम मखुइसे कङाउना हलगा सुम थंबिरे हाइतारे jadi masabu sibu oro amabu oro asibu masadu pangan biraga sumi mathau mamam pangthok charaga imung manung kuina wakhal warak pasara hela pamyan du kitasu shanti po waisno ma sumaina haijage masadu pangan biraga nungaini thamjare thank you Mapan yoiba pau aina pijagibada mapan yoiba pau dasu angakpadam pau ngasi yaugre ko ma'am aduga
Saudi Arabia na terrorist ka mari leinaba mioi aduga drug ka mari leinaba mioi da farsi tawduna hatpa prithvi gi oina khwaidagi kan oiba leibak oire na haris. Hello. Hello, good afternoon. James I Gilbert Singh Delhi dagi. Tapioza Dr. Gilbert. I ke kan baje hauziki kanona hawa ise sana to bina su kara. Mari le na wa pam dai ta hauziki drug ki map tang do kra pandi kre ko. Adai da ai da tham ise kan akai gi hauziki social fabric da society da kai thara ko gi du madi akai miya na su hen na khang ya du madi yam phi sung kre adai da ai tham ja ko ai data kra tham ja ke aduga kanoda magi business sing je kara mai to goni adigi amana koi gi kari to ede no hai ba do adigi negative positive to adi do kara yani ala tham sa ke ada si drakna tholi ba sidi akoi masi gi history ma su yeng ba si kari gi no hai ta di ai koi gi miyam sida akoi no kup na yeng tha ga da si yang study to ta ra ga di ai koi gi social fabric social freedom economic freedom political freedom si mayam se loina ba link lai ni trak ki la ko ma tam da aina thamjadisi kamaina na da akoi gi ngasi nomit nini humni gi mamang da akoi Manipur remote sensing application center na phongba report amada poppy cultivation Manipur da thaba si mamang sahi ka tangtom na ba matam da 2023-24 da 32.13% hantabu oire tabu tabu masi akoi state asigi district tara taruki manung da district tara ni thoi da paksan da sandro i haiba ma report api 2017 dagina 2024 gi January fawbada law enforcement agency sina akoi illegal poppy cultivation se 135 acres hena akoi manghan bagi ka manung da Kangpokpi district na Kangpokpi sina area da oi adi yengba ya amana poppy area manghan bagi hantharapada 2021-22 da 28,599 oibada 2023-24 da 11,288 acres da smaina hanthara le adigi amu poppy cultivation ki mayuk ta sathari ba khoi sathab operation kwai dagi wang bhai tare 2020 dagi na 21 2022 dagi na 23 sidai da simasu oi khai tare ada sidai su akhoi gi government ki magi anti drug initiative ki effectiveness amasu leibra hai ba sai ba sum ai khajai ada la eva question ti drug ki issue si apai muthatpa state na ngamgadra natraga state sida kari kari mayong ngari hai ba si masa scope si yam sawe adana global ki issue su ama oira leiri bane tuna pak song la yengada me hai tare apai Indian subcontinent hai tare Indian subcontinent asia apai golden crescent adagi golden triangle apai opium production da kwai dagi chawna puthokpa area ani sigi manung da lei hai tare ade maru oina apai Manipur sina golden triangle sigi area sa nakna leiba lam amani aduga amu drug trafficking abuse hanthan bai ba si apai India gi oisu awaba ma oina da su lei hai tare masi specific gi suni ada drug ki matang sida apai Manipur da anu bodi sunga natte social justice and empowerment na 2023 gi natraga ko gi mamang gi kari hai ko standing committee ki report yeng biu at bangta adum ugani hai tare ubata wakal tagani drug ki issue si ko nongono gi henkala ko su adum lepte report tholang na hai tare ada masi gi manung da yeng bun ngai ba mana pai dual strategy oi ba ma hai tare hai badi ko Iran sida ko hauji leiba Iran sida adum uraba ngakani conflict sida drug amadi weapon sai ba tare masi na maram oira ka society sigi social fabric da set oidna leire hai ba si nipum kudi mon loina khange la yamna kiningai oisina nupi na supply to ba adi consumer akoi char phasa ba yorok ba smile hengal pa adi drug trafficking peddling da hai tare pu ba yon ba supply da smile yok sulak hengal pa si masi kiningai ya bane ada report kaya ma sulai ko na yam ate sang kita tension ga khoi Ministry of Social Justice and Empowerment Government of India na phong ba magnitude of substance use in India 2019 da opioid adi opium heroin season ba Manipur na manga subra tari ni adu su sahi tara dagi na tara ma kari humputra manga 10 to 75 age group sida nikolai du se duga opioid season ba opium heroin asina sing ba season ba age group 10 to 75 age group asigi prevalence Manipur na 4% India gi oina 5 su ba da lei ba na ta pai Manipur na lei si aduga mu opioid seasonabagi highest prevalence laibada Mizoram na 6.90 Nagaland na 6.5% sumai lay na high level age group hai tara 10 to 75 age group asida alcohol seasonabada Manipur na 22.4% duga laibak sigo ina nipan subada lairi ni ganja seasonabada na 2.8% laibak sigi tara subada sumai na ganja da sumai lere aduna amu koi ki 2023 ki December da phongba United Nations ki report amada Myanmar na
opium production da malam ki top ring ta lai khra bane si tham sari se nei na ba ya ba ngak tani kai di akoi drug se kamai na si ki pokeno si cycle se kamai kai da lem ba ya ge du fai da nu kan kan bi hai ta re ado inunga ai tham jani ba mana historically akoi yeng ta ra ga di drug abuse ki wari se nupa sing do ina longna ra me hana longna ba se ado how ki ba sai kra sida tham jani se koi ki di addiction center adagi atopa report ka ya da female user nupi sing sisna ba si masing langam da hengala la statistics amadi adum kaira la ya ta si udai ba system structure sida multiple vulnerabilities se face tor pa kayama hoji letan hengalali aduna ai koina uzaba matam da economic freedom ai thamjari badu adigi adu mayam su lerakta ba adigi conflict lei ma hoji domestic violence adi broken family ya important oi bangak tani adi amana among care giving responsibilities adi among stress si makhal kayama na oi ba ya haiba ta da pai draki si lambi la pai masak se aduna among financial stress mass media ki impact lady healthcare system phataba adi si ka su aduma drug laishu ra pi matang se masi mari lei nei adun scope si amna sawi adagi amana awareness work ba aduga mental health issue si le ra pu mayam si na su pai drug ki kano sin lak bagi lambi da khongda ra pi da sak si yami adun mayam da inda parenting role hai parenting role ba du khatan na yaroi sida akoi udu si parenting role su maru ni aduga unemployment thabak phangdabi mayam us leri adagi amu entertainment space aksi laisal latre adi si alwena baksi amaga mari laini aduna nakal ama khakta da yeng basum lai hai bane thamjani si adagi amu ai khoi gi lam sida karam be area da apaba lairi hai ba adum si kana hai ba gamni hoji aduna kana na ohen bana kupna khanthara ga step myam se log basum gani ha ta aduga legal provision sing lai ba legal provision akoi gi NDPS Act 1985 ka su lai su ma se ning thi implement tawi ba akoi manipur ki su lai kar mamang da sahi kya no akoi gi jail da thamba ga na su lai krame amai tong dana akoi gi main power hengka than ba de border fencing yam maru ina golden triangle nak lai da bani na akoi gi border fencing yam maru ba amani aduga mu drug sha ba adagi masi pha ba pun ba si da su solution oi roi aduna maru ina thammi se akoi gi factor kaya ma lai hai ta re address to the India government ki role su ya ma sawi aduga India government to buma tam da su akoi state government to su multi approach ama da step no was summi song ga dai ta re golden triangle ga nak na lei ba lam oi bani na ya ga su multilateral ba ki bilateral engagement se thi na lebak sing se international border sing si si ne o lei ba poras border lei ba adagi international relation me se pa na lei na ba sumba step si pa na to wi pham sungani hai ta re aduna masi to ba tam da amuk su state government ki su adagi stakeholder pa ya sika punna ki collaborate oina samina ga ni natra ba di adumuk si awa bo ikani hai ta re aduga masi akoi aduna multi approach ama da khong thang sin ga da bani aduga awsi nupi sing sida lady si akoi na yeng ga da si multi faceted approach ama strategy ama se masi am dara ka lai karigino di akoi problems drug addiction ki problem se lep lai tan hegal plan number 1 nupi sing da ba ta re sida mokoi gi mental health ki problem si su yana problem le ba ama ni nupi sing da hosik se aduna si mayam si handana ba di mo ki negative issue attitude mayam se sida handana ba sida akoi gi mateng pang opportunities hena pi ba mate yam darkar lai adigi among akoi law enforcement agencies sing sina akoi gi kano sing da ta nupi sing se akoi check taw matam da right da smaina matik sana tong na ba itam ta ta nupa sing da ka lai ga sun da nupa sing da ya da matang yom da sigi enforcement agencies sing deploy to gi sang su phasa check point se phasa sen bi ga thambi ba border area da nupi sing ge thambi yon bi ba aduga adu ngam da ta ga di si phanta di ni adigi among akoi gi community leaders lai ba adigi educators lai ba healthcare professional si mayam se punna chamina ga awareness campaign se pak chan to ba gi ma thau ta ba lai na pra ga di hosi lai ba state se smai sum chatha ta di awa ba se oi ra kani aduna manipur da yam da ka lai si akoi punna chamina ba yam da ka lai hosi se akoi gi silent epidemic with drug threat ama lai re hai ba se akoi mi pung phri mona gyan ta ba sum guni hai ba se ma thamaga tension jage oda jam Tagachari doctor faza ba puning loksing ba wafung kya maram thambiram ba sagi dama hanana sagi puning ge warol ge thoram da doctor ba tagachari thank you so much Fadi fazai popina fazaba popina fazabagi matik mangan basu dum mangal le ai taren aduk yong na fazari ba makai aduk yong na mangal le mi oi bagi punsi da ase le ba se thorok le ba conflict kari maram da gino tongan ba mi sing ase su da no nom da na nungai na humang gi maman khangnar ma ba minung si gi maman su helam gani line sen fangok pa line sen talak pa line loksalak na sel ko ta line pairak na mi oi bagi punsi basu aduk ke matik line lo hele
ꯑꯩꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯇꯝ ꯊꯥꯛ ꯋꯥꯡꯅ ꯈꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯍꯨꯃꯥꯡꯒꯤ ꯃꯃꯜ ꯈꯪꯕ ꯃꯤꯗꯨꯅ ꯃꯤ ꯑꯃꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯈꯪꯒꯅꯦꯕ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤ ꯑꯃꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯤ ꯑꯃꯗ ꯀꯟꯊꯠꯇꯅ ꯌꯥꯟꯊꯠꯇꯅ ꯊꯥꯡꯅ ꯊꯤꯜꯂꯣ ꯍꯥꯏꯕꯗ ꯃꯥ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯗꯤ ꯍꯨꯃꯥꯡ ꯃꯃꯜ ꯈꯪꯉꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯉꯤ ꯍꯤꯡꯕꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯄꯣꯠꯀꯤ ꯃꯃꯜ ꯈꯪꯉꯤ ꯄꯣꯠ ꯃꯥꯡꯍꯜꯂꯣꯏ ꯃꯈꯥꯗ ꯄꯣꯠ ꯇꯥꯍꯜꯂꯣꯏ ꯇꯥꯔꯕ ꯄꯣꯠ ꯐꯥꯎꯕꯗ ꯆꯥꯝꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯗꯁꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯈꯨꯠꯇ ꯂꯦꯝꯅ ꯁꯦꯜꯁꯤ ꯖꯣꯝ 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 ꯂꯥꯛꯂꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯇꯔꯥꯏꯅ ꯂꯧꯔꯛꯀꯅꯤ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯤ ꯐꯥꯎꯕꯗ ꯃꯥ ꯇꯔꯥꯏꯅ ꯂꯧꯔꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯃꯤꯔꯥꯏꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯑꯣꯏꯔꯣꯅꯤ ꯁꯣ ꯑꯦꯅꯤꯋꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯗꯨꯒ ꯂꯥꯁ ꯀꯣꯜ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤꯗꯃꯛꯇ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ The person you are speaking with has put your ꯊꯥꯒꯠꯆꯔꯤ ꯀꯣꯜꯗꯤ ꯇꯧꯕꯤꯔꯦ ꯑꯗꯨꯕꯨ ꯀꯣꯜꯁꯤ ꯇꯥꯟꯅꯗꯕ ꯃꯥꯜꯂꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯅ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯇꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯝꯃꯅꯦꯅ ꯈꯜꯂꯦꯀꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯣꯟꯖꯦꯡꯕꯝ ꯂꯩꯃꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ 500 ꯀꯥꯞꯄꯤꯔꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯜꯂꯣ Hello, sir. ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ Oh, sir, Savitri Pongam Dune, sir. ꯇꯥꯛꯄꯤꯌꯨ ꯑꯁꯤ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯇꯥꯛꯄꯤꯌꯨ ꯁꯟꯗꯣꯛꯆꯗ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯣꯏ ꯑꯇꯣꯞꯄ ꯊꯧꯔꯝ ꯑꯗꯨꯝ ꯁꯟꯗꯣꯛꯆꯔꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯅ ꯆꯤꯡꯕ ꯑꯗꯨꯝ ꯁꯟꯗꯣꯛꯆꯔꯤ Oh, adula ay laktabudda santokrabra na. ꯍꯣꯏ Yadabudda nungaitaba. ꯍꯣꯏ ꯍꯣꯠꯅꯖꯔꯒꯦ ꯇꯞꯅ ꯁꯨꯝ ꯅꯦꯠ ꯌꯦꯡꯃꯤꯟꯅꯒꯦꯁꯤ ꯅꯣꯡꯃ ꯅꯤꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗ ꯂꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯊꯧꯔꯝꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈꯕꯔꯗ ꯌꯥꯎꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗ ꯈꯔ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯆꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯦ ꯄꯨꯈꯠꯄꯤꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯣꯡꯆꯥꯅꯕ ꯈꯔ ꯑꯃ ꯊꯝꯖꯅꯕ ꯁꯤꯗꯩ ꯍꯧꯖꯕꯅꯤ ꯀꯔꯤ ꯐꯥꯎꯕꯤ ꯄꯨꯛꯅꯤꯡꯗ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯎ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯔꯤꯕꯁꯤ ꯍꯌꯦꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯇꯦꯛ ꯀꯦꯌꯔ Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunjai Lekai Mafam Masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath, ultrasound therapy, interferential therapy, infrared therapy, fibromassage, back therapy, weight loss therapy, asina sima makhal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba amadi tonsillitis, skin gi problem loinana. Nupi gi anaba sing amadi anxiety stress, tumba yadaba sina singba sigi lahing gi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa tonga balena kaya gi maram dasu tanabibe yagani ningtau kaba numit tagina thangja numit ki ayuk pung 8 dagina pung 2 fauba loinana nomaiji numit ayuk pung 9 dagina nungthil pung 3 fauba gi doctor unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care
Armani Building Pakhang Lapong Paring, Kaksing Kunyai Lekai. Mama mapagi thaudangdi masa masubu mahi masing tamhanduna matik saba mi ma ohenman adurebadi pik eba angang singbo khoina matau kramna larik tamhangadi asobu khawjau kaya mana ganda pohalaga angang singbo khoina mahi tamhalaga hektamak larik hegadori malem gi oina angang singbo mahi masing tambibagi tongan tongan bachana kanglung kaya marum semkre malem gi hongang gi khongjel asidasu aikoi gi pik eba angang sing asi mahi masing tamnana bagi damak anobo khongthang sing asi dei koi yoksin batangai fadri adu eba tarabadi khongjom bazar da inong nona hangdokseri The Base Kids Care Center haribasigi admission hangdokchari nauna hangdokchariba The Base Kid Care Center asida baby group tagina pre nursery phawbagi sumnatagi class ani khak hangdokchari sahi khudingi angang sing asigi khudong chana nabagi dama class sing mathang hapkatchagan thabak chillaba mama mapa singi day boarding da thambagi khudong chabasu leijari atopa school da tamliba chhatra chhatri singsu leiba duma kyagan center asini thina train tawraba oja sing haibadi rhymes ki training loraba diet ki training loraba tet pass tawraba oja sing amadi mapalam da chahi kya oja oiraba oja sing na takpi tamigan hauji ki matam da tangai fadana communication Hindi English ki pick ingedi hongna angang sing asida takpi tamigani indoor amasung outdoor games ki sanabagi mapam marang kai na leijari fully AC room oiraba classroom marang kai na leijari The Base Kid Care Center asida khudong thigadaba mapam haibadi school ganakna highway na chingba pukri amadi ture na chingba khudong thigadaba karigum amata leijadi The Base Kid Care Center gi khwadi khudong charibadi mapam asida angang singbu CCTV gi monitor tawduna ningthijana senajagan masi khaktanatana ka hena nin khongdraba hena angang singi khudong chaba oigador Ben service ki khudong chaba su leijagan sumnatangi akangna sit masing khara khaktamak logjagan maramasina ngasing asimak lapiduna adomadongi angang singu admission tobinaba no luxury hong phom singdi The Base Kid Care Center Khongjom Bazar Haigurjam Amugi CSP Punjab National Bank Khongjom Bazar loinana Diamond TV amadi wahong radio da suppo masi phangbigan atopa marol gidama 8731 005400 loinana 7628021739 angang singda matam go chuna na takpi tambigadoriba The Base Kid Care Center Khongjom Bazar ngasi mak ningsinbiduna adomadom yang singbu ming chansanbiu National amadi State Awardee MD Zia Ulak Pusamna makhada pijariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singba sing layangjari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung manga fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 9 fauba Yaripok Bamo Laikai Kabarstan Road Thangja numit amasung yumjagai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amukdang hanna 8414825323 Kaksing Khunyai Laikai Pakhang Lakpung Pareng Armani Building asigi second floor da commercial oiba hall pakpa chawbagi changna square feet 1,300 ni mafam asida bank office kitchen center coaching center fast food asina chingba hangba yaraba mafam asida bara sanjari kanagumba interest leibiba miyoi singna makhada pijariba contact number asida pau phaubiu 8413935890 natragana 9862248740 Eastern Lily Packaged Drinking Water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samaro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Daily Packaged Drinking Water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni ising asi lok ki ising digi shemba ising